ꯏꯌꯥꯝꯕ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏ ꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯩꯔꯦꯟ ꯁꯅꯥ ꯈꯔ ꯉꯛꯆꯥꯎ ꯊꯦꯛꯄꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯅꯕꯨ ꯅꯤꯡꯈ꯭ꯔꯕꯗꯤ ꯃꯥꯅ ꯅꯤꯡꯂꯤꯕꯗꯨꯅ ꯑꯆꯨꯝꯕꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯩ꯫ ꯃꯥꯅ ꯇꯧꯕ ꯊꯕꯛꯇ ꯁꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯤꯅ ꯅꯠꯇ꯭ꯔꯒ ꯃꯅꯦꯝ ꯃꯀꯨꯅ ꯃꯉꯣꯟꯗ ꯋꯥ ꯉꯥꯡꯂꯛꯄꯗ ꯃꯆꯤꯜ ꯑꯗꯨ ꯍꯦꯛꯇ ꯈꯨꯝꯃꯤ꯫ ꯃꯉꯣꯟꯗ ꯀꯅꯥꯝꯇꯅ ꯋꯥ ꯉꯥꯡꯕ ꯌꯥꯗꯦ, ꯃꯅꯤꯡ ꯇꯧꯅ ꯍꯥꯏꯅ ꯍꯨꯝꯅ ꯂꯩꯖꯕꯤ ꯄꯥꯝꯕꯤ ꯅꯨꯄꯤ ꯑꯃꯈꯛꯅꯤ ꯃꯍꯥꯛ꯫ ꯑꯗꯨꯕꯨ ꯇꯥꯌꯣꯟꯅꯕ ꯃꯥꯒꯤ ꯂꯤꯆꯠ ꯁꯥꯖꯠ ꯑꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯃꯍꯥꯛꯄꯨ ꯃꯧ ꯆꯟꯅꯗꯕꯤ ꯍꯥꯏꯅ ꯍꯦꯛ ꯍꯥꯏꯅꯕꯤ꯫ ꯃꯈꯣꯏꯅ ꯁꯨꯝ ꯍꯥꯏꯖꯕ ꯇꯥꯔꯕꯁꯨ ꯃꯍꯥꯛꯅ ꯀꯔꯤꯁꯨ ꯍꯦꯛ ꯅꯥꯆꯨꯡꯂꯨꯗꯦ꯫ ꯃꯆꯟꯅꯨꯄꯤ ꯂꯥꯡꯂꯦꯟꯗ ꯃꯍꯥꯛꯅ ꯍꯥꯏ, "ꯀꯩꯅꯣ ꯂꯥꯡꯂꯦꯟ, ꯅꯪꯅ ꯄꯥꯝꯃꯤꯁꯦ? ꯈꯠꯅꯕꯗꯨꯔꯕ ꯅꯪꯅ ꯄꯥꯝꯃꯤꯁꯦ? ꯑꯉꯥꯡꯅꯅꯦꯀꯣ, ꯅꯪ ꯌꯥꯝ ꯍꯧꯖꯁꯅꯨ." ꯂꯥꯡꯂꯦꯟꯁꯨ ꯍꯦꯛꯇ ꯃꯆꯤꯟ ꯈꯨꯝꯃꯤ, "ꯀꯩꯅꯣ ꯏꯅꯝꯃ, ꯑꯩꯅ ꯀꯔꯤ ꯂꯥꯟꯈ꯭ꯔꯒꯦ? ꯅꯃꯤꯠꯇꯨ ꯎꯗ꯭ꯔꯣ? ꯁꯤ ꯀꯩꯅꯣꯕ?" ꯍꯥꯏꯔꯒ ꯃꯈꯨꯠ ꯑꯗꯨꯅ ꯂꯩꯔꯤꯕ ꯀꯣꯜꯂꯤꯛ ꯑꯃꯥꯡꯕꯗꯨꯗ ꯊꯤꯜꯂꯤ꯫ ꯂꯥꯡꯂꯦꯟꯁꯨ ꯈꯪꯂꯦ, ꯃꯥꯅ ꯑꯃꯨꯛ ꯈꯨꯝꯃꯤ, "ꯁꯤ ꯎꯔꯒ ꯀꯩꯗꯧꯔꯒꯦ? ꯁꯤꯕꯨ ꯑꯩ ꯀꯩꯗꯧ ꯍꯥꯏꯅꯣ? ꯀꯩꯗꯧ ꯍꯥꯏꯅꯣ ꯍꯥꯏꯕꯨ ꯀꯩꯅꯣ? ꯀꯣꯜ ꯂꯨꯈꯥꯛ ꯑꯁꯤꯕꯨ ꯀꯥꯆꯤꯟ ꯑꯁꯤꯗ ꯁꯨꯝ ꯅꯝꯁꯤꯟꯗꯨꯅ ꯊꯝꯃꯣꯏꯅ ꯀꯅꯥꯅ ꯍꯥꯏꯕꯒꯦꯕ? ꯁꯤꯕꯨ ꯀꯅꯥ ꯂꯥꯛꯑꯒ ꯐꯦꯡꯅꯤꯅ ꯊꯝꯃꯤꯅꯣꯕ? ꯏꯅꯝꯃ ꯂꯩꯁꯤꯗꯤ ꯏꯅꯝꯃꯅ ꯐꯦꯡꯅꯤꯅ ꯊꯝꯃꯤꯅꯤ ꯀꯩꯅꯣ? ꯃꯁꯤ ꯌꯦꯡꯉꯨꯅꯦ, ꯑꯁꯨꯝꯅꯒꯤ ꯍꯦꯛꯇ ꯑꯩꯉꯣꯟꯗꯒ ꯍꯥꯏꯌꯦꯕ꯫ ꯏꯅꯝꯃ, ꯌꯨꯝꯁꯤꯒꯤ ꯃꯧ ꯅꯠꯇ꯭ꯔꯣ? ꯑꯁꯤꯒꯨꯝꯕꯁꯤꯗꯤ ꯏꯅꯝꯃꯅ ꯇꯧ ꯇꯥꯕꯅꯤ." "ꯍꯩ ꯆꯤꯡꯒꯟꯕꯤ, ꯅꯪꯒꯤ ꯅꯃꯤꯠꯇ ꯑꯩꯁꯤ ꯀꯔꯤ ꯑꯣꯏꯅ ꯎꯏ? ꯑꯩꯕꯨ ꯌꯨꯝꯁꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯎꯕ꯭ꯔꯣ? ꯃꯧ ꯑꯃꯒꯤ ꯃꯊꯧꯅꯤ ꯀꯩꯅꯣ ꯏꯅꯝꯃꯁꯤꯗꯤ? ꯀꯣꯜꯂꯤꯛ ꯑꯃꯥꯡꯕ ꯑꯃꯅꯤ ꯐꯦꯡꯕꯒꯤ ꯃꯤꯅꯥꯏꯅꯤ ꯀꯥꯏꯅ ꯈꯜꯂꯤꯕꯗꯨꯕꯨ ꯀꯔꯝꯕ ꯀꯣꯛꯅꯣ?" ꯂꯩꯔꯦꯟ ꯁꯅꯥ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏ ꯍꯥꯏ, "ꯃꯁꯤ ꯉꯪꯁꯤ ꯑꯩꯕꯨ ꯌꯥꯝ ꯎꯁꯤꯠꯂꯣꯏꯗꯧꯔꯤ꯫ ꯍꯦ, ꯅꯪꯅ ꯄꯥꯝꯃꯤꯁꯤ ꯀꯩꯅꯣ? ꯅꯪ ꯐꯨꯕ ꯉꯝꯂꯣꯏꯅ ꯈꯜꯂꯤꯔꯕ ꯅꯪ? ꯏꯁ, ꯑꯩꯕꯨ ꯐꯨꯕꯒꯤ ꯃꯪꯂꯥꯟ ꯀꯩꯁꯨ ꯃꯪꯖꯕ ꯁꯥꯔꯤꯔꯣ? ꯏꯅꯝꯃꯒꯤꯁꯦ ꯑꯣꯏꯔꯔꯣꯏ꯫ ꯃꯄꯣꯛ ꯑꯁꯤꯗ ꯏꯅꯝꯃꯅ ꯑꯩꯕꯨ ꯐꯨꯕ ꯉꯝꯕ ꯀꯥꯏꯅ ꯍꯥꯏꯕꯗꯨꯅꯦ ꯁꯨꯛꯑꯣꯏ ꯑꯣꯏꯊꯣꯛꯑꯔꯣꯏ." ꯃꯈꯨꯠꯇꯨꯅ ꯃꯈ꯭ꯋꯥꯡꯗ ꯃꯦꯠꯇꯨꯅ, "ꯅꯪ ꯇꯁꯦꯡꯅ ꯑꯩꯉꯣꯟꯗ ꯍꯧꯔꯦ? ꯑꯩꯉꯣꯟda ꯇꯁꯦꯡꯅ ꯍꯧꯔꯦꯕ ꯅꯪ ꯐꯨꯕ ꯉꯝꯃꯣꯏꯅ ꯈꯟꯕ꯭ꯔꯥ? ꯈꯪꯕ꯭ꯔꯥ ꯈꯪꯗꯕ꯭ꯔꯥ ꯌꯦꯡꯉꯣ, ꯅꯪ ꯉꯝꯕ꯭ꯔꯥ ꯉꯝꯗꯕ꯭ꯔꯥ ꯌꯦꯡꯉꯣ." ꯂꯥꯡꯂꯦꯟꯅ ꯃꯈꯨꯗꯣꯝꯕꯤꯗꯨꯅ ꯊꯤꯟꯗꯨꯅ, "ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯀꯅꯣ ꯏꯅꯝꯃ. ꯑꯩꯁꯨ ꯏꯅꯝꯃꯗꯧꯅ ꯆꯥꯛ ꯆꯥꯗꯨꯅ ꯍꯤꯡꯂꯤꯕ ꯃꯤꯅꯤ. ꯑꯩꯁꯨꯅꯦ ꯃꯤ ꯐꯨꯕ ꯍꯩ." "ꯏꯁ, ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯗꯤ ꯅꯪ ꯃꯤ ꯐꯨꯕ ꯍꯩ, ꯑꯗꯨꯅ ꯑꯩ ꯐꯨꯒꯦ ꯍꯥꯏꯔꯤꯔꯕ? ꯍꯥ? ꯑꯩꯕꯨ ꯐꯨꯒꯦ ꯍꯥꯏꯔꯤꯔꯕ?" "ꯑꯩ ꯃꯗꯨꯃꯛꯇꯤ ꯍꯥꯏꯖꯈꯤꯗꯦ ꯏꯅꯝꯃ." "ꯍꯦ, ꯃꯗꯨꯃꯛ ꯍꯥꯏꯗꯕ ꯇꯥꯔꯕꯁꯨ ꯅꯪꯒꯤ ꯅꯋꯣꯡ, ꯅꯪꯒꯤ ꯅꯇꯧ ꯑꯗꯨꯅꯗꯤ ꯍꯥꯏꯔꯤꯅꯦ, ꯇꯥꯛꯂꯤꯅꯦ꯫ ꯏꯅꯝꯃꯅ ꯂꯣꯏꯅ ꯈꯪꯉꯣꯅꯦ. ꯃꯤꯅ ꯍꯥꯏꯁꯨ ꯍꯥꯏꯗ ꯋꯥꯗꯣ ꯏꯅꯝꯃꯅ ꯂꯣꯏꯅ ꯈꯪꯉꯣꯕ. ꯅꯪꯒꯤ ꯐꯠꯇꯕ ꯅꯕꯨꯛꯆꯦꯜꯗꯣ ꯑꯩꯅ ꯂꯣꯏꯅ ꯈꯪꯕ ꯍꯥꯏꯇꯥꯔꯦ. ꯏꯅꯝꯃꯅ ꯌꯨꯝ ꯑꯁꯤꯗ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯂꯩꯕ ꯅꯠꯇꯦꯅꯦ. ꯏꯃꯨꯡ ꯑꯁꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯄꯨꯛꯆꯦꯜ ꯈꯪꯗꯣꯛꯅꯕ ꯂꯩꯕ ꯃꯤ ꯇꯥꯔꯦꯕ. ꯃꯁꯤ ꯉꯪꯁꯦ ꯃꯁꯦ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯦꯃꯤ. ꯏꯅꯝꯃꯒꯤ ꯃꯇꯧ, ꯏꯅꯝꯃꯒꯤ ꯁꯥꯖꯠ ꯑꯗꯨꯗꯕꯨ ꯀꯃꯥꯏ ꯎꯁꯤꯠꯇꯣꯏꯅꯣ? ꯎꯁꯤꯠꯄ ꯁꯨꯛꯊꯣꯛ ꯊꯣꯛꯇꯦ. ꯅꯪ ꯆꯥꯅꯃꯛꯀꯤ ꯑꯩꯉꯣꯟꯗ ꯍꯧꯔꯕꯕ? ꯍꯥ? ꯅꯠꯇꯦ, ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯖꯕ ꯁꯥꯔꯤꯕꯗꯨꯕꯨ ꯅꯪꯕꯨ ꯀꯌꯥꯝ ꯐꯝꯃꯤꯅꯣ? ꯅꯪꯕꯨ ꯀꯌꯥꯝ ꯁꯥꯖꯠ ꯂꯤꯆꯠ ꯐꯖꯒꯦꯕ? ꯐꯩ, ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯐꯩ. ꯏꯅꯝꯃꯗꯧꯅ ꯁꯥꯖꯠ ꯂꯤꯆꯠ ꯂꯨꯗꯕ ꯃꯤꯁꯛꯇꯣ ꯑꯩꯗꯤ ꯑꯣꯏꯗꯦ. ꯃꯁꯤ ꯆꯥꯅꯃꯛꯀꯤ ꯍꯧꯔꯦꯗꯅ ꯃꯁꯦ. ꯉꯁꯤꯅꯦ ꯃꯤ ꯐꯨꯔꯛꯀꯅꯤꯀꯣ." ꯂꯥꯡꯂꯦꯟꯅ ꯄꯦꯟꯗꯅ ꯍꯥꯏ, "ꯁꯥꯒꯩ ꯑꯃꯗ ꯃꯧ ꯑꯃ ꯑꯣꯏꯔꯒ ꯃꯅꯦꯝ ꯃꯀꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯑꯣꯠꯄ ꯌꯥꯃꯈꯩ ꯑꯣꯠꯂꯨꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕ ꯏꯅꯝꯃꯒꯤ ꯋꯥꯈꯜꯗꯨꯕꯨ ꯀꯔꯤꯅꯣ? ꯃꯗꯨꯅꯤ ꯑꯩꯅ ꯉꯛꯇꯕ ꯉꯝꯗ꯭ꯔꯤꯁꯦ. ꯏꯅꯝꯃ, ꯄꯨꯛꯆꯦꯜꯗꯣ ꯈꯔ ꯐꯗꯣꯛꯅ, ꯄꯨꯛꯆꯦꯜꯗꯣ ꯈꯔ ꯆꯥꯎꯊꯣꯛꯅ ꯂꯩꯕ ꯇꯝꯕꯤꯌꯨꯀꯣ. ꯅꯠꯇ꯭ꯔꯕꯗꯤ ꯏꯅꯝꯃꯒꯤ ꯃꯤ ꯑꯃꯇ ꯂꯩꯔꯣꯏ. ꯍꯣꯏ ꯏꯕꯦꯝꯃ, ꯅꯈꯣꯏꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯑꯃꯠꯇ ꯑꯩ ꯄꯥꯝꯗꯦ. ꯅꯈꯣꯏ ꯑꯃ ꯂꯩꯕꯒꯤ ꯀꯔꯤ ꯀꯥꯟꯅꯔꯤꯒꯦ? ꯑꯗꯨꯒꯁꯨ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯊꯣꯠ ꯂꯥꯎꯕ ꯅꯪꯅ ꯂꯦꯞꯄ ꯁꯥꯏ. ꯅꯪ ꯅꯕꯨꯡꯗ ꯇꯥꯊꯣꯛꯂꯒꯅꯦ ꯇꯈꯩ ꯐꯨꯍꯜꯂꯨꯔꯥ ꯍꯥ? ꯍꯥ, ꯏꯕꯨꯡꯗ ꯇꯥꯊꯣꯛꯂꯒ ꯐꯨꯍꯟꯗꯣꯏꯕ? ꯌꯥꯝꯅ ꯐꯨꯕꯤꯔꯅꯤ. ꯇꯥꯆꯧꯅ ꯏꯕꯨ ꯐꯨꯕ ꯀꯥꯏꯗꯦ ꯏꯅꯝꯃ. ꯅꯃꯪꯗ ꯐꯥꯎ ꯃꯪꯉꯨꯅꯨ. ꯅꯪ ꯐꯨꯍꯟꯕ ꯉꯝꯃꯤꯅꯦ ꯑꯩꯅ. ꯉꯝꯂꯕꯗꯤ ꯐꯨꯍꯜꯂꯣꯅꯦ. ꯉꯝꯂꯕꯗꯤ ꯐꯨꯍꯜꯂꯣ. ꯃꯁꯤ ꯇꯁꯦꯡꯅ ꯍꯧꯔꯦꯗꯅ ꯃꯁꯦ. ꯅꯪ ꯍꯥꯏꯁꯤꯅꯤꯀꯣ. ꯃꯧ ꯑꯃ ꯑꯣꯏꯔꯒ ꯆꯟꯅꯗꯕꯤ ꯃꯧ ꯍꯥꯏꯁꯤꯅꯤ. ꯍꯌꯦꯡ ꯑꯩꯈꯣꯏꯗꯤ ꯌꯨꯝ ꯏꯀꯩ ꯄꯥꯜꯂꯕꯁꯨ ꯏꯅꯝꯃ ꯍꯣꯏꯗꯧꯅꯗꯤ ꯇꯧꯔꯣꯏꯌꯦ. ꯍꯣ ꯑꯐꯕꯤ, ꯍꯣ ꯏꯪ ꯇꯞꯆꯕꯤ, ꯅꯪ ꯃꯉꯥꯏꯔꯦꯅꯦ ꯍꯥ. ꯅꯪ ꯑꯩ ꯈꯨꯠꯇ ꯁꯣꯏꯔꯣꯏꯀꯣ. ꯁꯣꯏꯔꯣꯏꯍꯦ. ꯍꯧꯕ ꯍꯧꯔꯛꯂꯗꯤꯅꯦ ꯏꯅꯝꯃ ꯈꯪꯗꯦ, ꯑꯃ ꯈꯪꯗꯦ, ꯑꯩꯗꯤ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏ.
ꯑꯗꯨꯒ ꯁꯤꯗ ꯑꯩꯅ ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯑꯃꯥꯡꯕ ꯀꯣꯟ ꯑꯁꯤꯁꯨ ꯑꯩꯅ ꯊꯑꯣꯏꯅ ꯊꯝꯂꯤꯕ ꯃꯁꯦ ꯏꯅꯝꯃꯅ ꯐꯦꯡꯒꯗꯕꯅꯤ ꯀꯔꯤ ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯁꯤ ꯐꯦꯡꯗꯣꯏꯕ ꯐꯦꯡꯉꯣꯏ ꯐꯦꯡꯉꯣꯏ ꯐꯦꯡꯗ꯭ꯔꯒꯅ ꯇꯣꯛꯆꯔꯦꯗꯅ ꯃꯥꯡꯂꯤꯕ ꯀꯣꯟꯁꯦ ꯏꯅꯝꯃꯒꯤ ꯄꯨꯈꯝꯒ ꯇꯦꯡꯀꯣꯠꯀ ꯈꯨꯖꯥꯏꯒꯅꯤ ꯍꯥ ꯀꯔꯤ ꯑꯩꯅ ꯊꯑꯣꯏꯅ ꯏꯅꯝꯃꯒꯤ ꯄꯨꯈꯝꯗ ꯆꯥꯛ ꯆꯥꯕ ꯁꯤꯗꯩꯗꯤ ꯌꯦꯡꯉꯣ ꯑꯩꯁꯨ ꯑꯩꯅ ꯉꯝꯕ ꯃꯑꯣꯡꯗ ꯊꯕꯛ ꯇꯧꯔꯛꯀꯅꯤ ꯏꯅꯝꯃꯅ ꯈꯛ ꯍꯦꯟꯖꯤꯜꯍꯜꯂꯔꯣꯏ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯑꯉꯥꯡꯅꯤ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯑꯉꯥꯡꯁꯤꯕꯨ ꯀꯔꯤꯅꯣꯕ ꯑꯩꯒꯤ ꯄꯨꯈꯝ ꯑꯁꯤꯗꯒ ꯆꯥꯛ ꯆꯥꯗꯅ ꯅꯪ ꯁꯤꯅꯤꯀꯣ ꯅꯪ ꯅꯠꯇꯦ ꯏꯅꯝꯃꯕꯨ ꯂꯩꯀꯥꯏꯒꯤ ꯃꯤꯅꯒ ꯃꯧ ꯆꯟꯅꯗꯕꯤ ꯀꯥꯏꯅ ꯍꯥꯏꯅꯔꯤꯕꯁꯦ ꯅꯁꯥꯗ ꯀꯩꯁꯨ ꯏꯀꯥꯏꯕ ꯐꯥꯎꯗꯕ꯭ꯔꯕ ꯍꯦ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯣ ꯑꯩꯗꯤ ꯌꯥꯝꯅ ꯏꯀꯥꯏꯖꯩ ꯃꯤꯅ ꯍꯥꯏꯅꯩꯁꯦ ꯀꯥ ꯑꯃ ꯍꯦꯜꯂꯛꯇꯨꯅ ꯍꯥꯏꯅꯔꯤꯕꯅꯤ ꯏꯅꯝꯃ ꯋꯥꯈꯜ ꯈꯔ ꯇꯥꯕꯤꯌꯨ ꯄꯨꯛꯆꯦꯜ ꯑꯗꯣ ꯈꯔ ꯐꯥꯗꯣꯛꯅꯁꯤꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯥꯡꯂꯦꯟ ꯃꯄꯥꯜꯗ ꯊꯣꯛꯈ꯭ꯔꯦ ꯂꯩꯔꯦꯟꯁꯅꯥ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯍꯧꯏ ꯑꯁꯨꯛ ꯌꯥꯝꯅ ꯃꯥꯏ ꯆꯥꯟꯅꯗꯕ ꯑꯉꯥꯡꯁꯤꯕꯨ ꯀꯔꯤ ꯃꯁꯛꯁꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦꯗ ꯐꯨꯅ ꯃꯔꯣꯜ ꯑꯃ ꯐꯨꯅꯤꯡꯉꯤꯕ ꯑꯁ ꯑꯩ ꯈꯨꯠ ꯆꯥꯛꯀꯩꯁꯦ ꯃꯔꯦꯡ ꯌꯥꯝ ꯆꯠꯂꯤꯗ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯥꯅ ꯉꯝꯂꯤꯕ ꯍꯥꯏꯕ ꯌꯦꯡꯉꯨꯅꯦ ꯃꯅꯝꯃꯩꯕꯨ ꯃꯥꯒꯤ ꯃꯁꯥꯁꯤꯗ ꯑꯀꯤꯝ ꯃꯆꯦꯠ ꯑꯝꯇ ꯂꯩꯇꯦꯕ ꯌꯦꯡꯕꯅꯤ ꯃꯁꯤ ꯇꯔꯥꯏꯅ ꯂꯧꯕ ꯌꯥꯔꯣꯏꯗꯧꯔꯤ ꯃꯁꯤ ꯃꯥꯕꯨꯅꯦ ꯑꯃꯨꯛꯇꯪ ꯐꯨꯊꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏꯗꯧꯔꯤ ꯂꯩꯔꯤꯕ ꯑꯃꯥꯡꯕ ꯀꯣꯜ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯃꯥꯅ ꯆꯥꯕꯒꯤ ꯀꯣꯜ ꯂꯨꯈꯥꯛꯁꯦ ꯍꯧꯖꯤꯛꯄꯨ ꯑꯩꯅ ꯐꯦꯡꯕꯃꯨꯛ ꯇꯥꯔꯤꯕ꯭ꯔꯕ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯌꯨꯝꯊꯪꯅꯕ ꯌꯨꯝ ꯑꯗꯨꯗ ꯍꯌꯦꯡ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯀꯨꯝꯑꯣꯟ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯀꯗꯧꯔꯤ ꯑꯗꯨꯒꯤ ꯅꯨꯄꯤ ꯈꯔ ꯂꯥꯛꯇꯨꯅ ꯍꯌꯦꯡꯒꯤꯗꯃꯛ ꯏꯟꯁꯥꯡ ꯅꯥꯄꯤ ꯁꯦꯝꯖꯤꯜꯂꯤ ꯂꯩꯔꯦꯟꯁꯅꯥ ꯃꯥꯁꯨ ꯍꯥꯏꯐꯦꯠ ꯋꯥꯈꯜ ꯇꯧꯏ ꯍꯦꯛ ꯌꯨꯝꯊꯪꯅꯕꯁꯤꯗ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯔꯒ ꯑꯩꯅ ꯆꯠꯇꯕ ꯍꯥꯏꯕꯁꯦ ꯃꯤꯅ ꯑꯩꯕꯨ ꯇꯥꯊꯤꯅ ꯍꯧꯖꯤꯛ ꯍꯥꯏꯅꯔꯤꯕꯁꯤꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯥꯏꯅꯈꯤꯗꯣꯏꯅꯤ ꯑꯩꯕꯨ ꯍꯣꯏꯗ ꯉꯥꯏꯍꯥꯛ ꯆꯠꯀꯦ ꯊꯕꯛ ꯑꯃꯅꯤ ꯇꯧꯁꯤꯟꯅꯔꯝꯂꯒ ꯂꯣꯏꯔꯦ ꯑꯩꯁꯦ ꯑꯐꯕꯤꯅꯤ ꯍꯥꯏꯅ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯈꯪꯍꯟꯗꯕ ꯌꯥꯗꯦ ꯑꯁꯤ ꯈꯟꯗꯨꯅ ꯐꯤ ꯃꯆꯥ ꯑꯃ ꯏꯟꯁꯤꯟꯗꯨꯅ ꯌꯨꯝꯂꯣꯟꯅꯕꯗꯨꯗ ꯃꯍꯥꯛ ꯆꯠꯂꯤ ꯅꯨꯄꯤ ꯈꯔꯅ ꯄꯨꯂꯞ ꯄꯨꯟꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯏꯟꯁꯥꯡ ꯅꯥꯄꯤꯗꯨ ꯃꯜꯂꯤ ꯁꯦꯝꯂꯤ ꯅꯨꯄꯥ ꯈꯔꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯁꯤꯟꯗꯨꯅ ꯂꯩ ꯂꯩꯔꯦꯟꯁꯅꯥ ꯅꯥꯀꯜ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯈꯣꯏ ꯑꯍꯨꯝ ꯃꯔꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏ ꯏꯅꯦ ꯃꯔꯣꯏ ꯃꯟꯕꯁꯦ ꯑꯩꯁꯨ ꯌꯧꯔꯛꯀꯦ ꯑꯁꯤ ꯍꯥꯏꯔꯒ ꯐꯝꯊꯩ ꯊꯒꯣꯏ ꯃꯃꯥꯏ ꯐꯠ ꯍꯥꯏꯒꯠꯂꯛꯏ ꯐꯝꯊꯔꯛꯂꯤꯕ ꯂꯩꯔꯦꯟꯁꯅꯥꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯍꯥꯏ ꯕꯦꯝꯃ ꯁꯤꯗꯗꯤ ꯌꯥꯔꯅꯤ ꯑꯁꯣꯝꯗ ꯑꯣꯏꯅ ꯌꯥꯎꯔꯨꯁꯨꯋꯣ ꯃꯔꯣꯏꯁꯦ ꯑꯗꯨꯝ ꯃꯜꯂꯒꯦꯅꯦ ꯌꯥꯔꯅꯤ ꯍꯥꯏꯕ ꯁꯤ ꯀꯩꯁꯨ ꯌꯥꯝꯕ ꯅꯠꯇ꯭ꯔꯦ ꯑꯩꯈꯣꯏꯗꯣ ꯃꯜꯂꯒꯦ ꯑꯁꯣꯝꯗ ꯑꯣꯏꯅ ꯌꯥꯎꯔꯨꯔꯣꯅ ꯃꯈꯣꯏꯅ ꯑꯁꯨꯝ ꯍꯥꯏꯔꯛꯄꯗꯒꯤ ꯂꯩꯔꯦꯟꯁꯅꯥ ꯍꯧꯒꯠꯇꯨꯅ ꯃꯃꯩ ꯂꯩꯊꯣꯛꯈ꯭ꯔꯦ ꯊꯒꯣꯏꯅ ꯃꯈꯣꯏꯗ ꯍꯥꯏ ꯃꯥꯕꯨ ꯁꯤꯗ ꯀꯩꯗꯧꯕꯩ ꯂꯥꯛꯏꯅꯦꯒꯦ ꯀꯅꯥꯅ ꯃꯥꯕꯨ ꯀꯧꯒꯦꯕ ꯃꯁꯛ ꯑꯁꯤ ꯑꯣꯟꯊꯣꯛꯅ ꯌꯦꯡꯅꯤꯡꯈꯤꯗ꯭ꯔꯦ ꯑꯃꯅ ꯈꯨꯝꯂꯩ ꯌꯦꯡꯅꯤꯡꯗꯕ ꯍꯥꯏꯕꯨ ꯑꯩꯗꯤ ꯑꯁꯤꯒꯤ ꯅꯨꯄꯤꯁꯦ ꯁꯨꯛꯌꯦꯡ ꯌꯦꯡꯅꯤꯡꯗꯦ ꯁꯩꯇ ꯑꯩꯒ ꯃꯥꯏ ꯆꯥꯟꯅꯗꯦꯕ ꯇꯧꯕꯅ ꯉꯝꯂꯤꯕ ꯃꯅꯦ ꯃꯀꯨꯗꯨꯅ ꯑꯣꯜꯂꯤꯕ ꯅꯨꯡꯁꯤꯗꯦ ꯅꯨꯡꯁꯤꯗꯦ ꯍꯥꯏꯔꯤꯕꯁꯤ ꯑꯁꯤꯕꯨꯅꯤ ꯃꯧ ꯆꯟꯅꯗꯕꯤ ꯍꯥꯏꯔꯤꯁꯤ ꯃꯧ ꯆꯟꯅꯗꯕꯤꯕ ꯍꯣꯏꯅꯦ ꯃꯕꯨꯛꯁꯤ ꯌꯥꯝ ꯐꯠꯇꯕ ꯅꯨꯄꯤꯅꯦꯁꯦ ꯐꯔꯝꯃꯣꯏꯌꯦ ꯃꯁꯛ ꯑꯁꯤ ꯌꯦꯡꯕ ꯌꯥꯗꯦꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯅꯦꯝꯒꯣꯟ ꯁꯤꯟꯅꯗꯨꯅꯅꯦ ꯈꯠꯅꯗꯣꯏꯕ ꯃꯥꯒꯤ ꯃꯐꯝꯗ ꯑꯐꯕ ꯑꯣꯏꯒꯦꯔꯥ ꯐꯠꯇꯕ ꯑꯣꯏꯒꯦꯔꯥ ꯋꯥ ꯑꯝꯇ ꯉꯥꯡꯕ ꯌꯥꯗꯦ ꯃꯔꯝꯆꯠ ꯑꯁꯤꯅꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯃꯠꯇꯒ ꯃꯥ ꯈꯛ ꯇꯤꯟꯅꯕ ꯌꯥꯔꯣꯏ ꯑꯗꯨꯒꯨꯝꯕ ꯃꯤꯅꯕꯨ ꯀꯗꯥꯏꯗꯒꯤ ꯌꯥꯔꯅꯤꯒꯦ ꯂꯩꯀꯥꯏ ꯁ꯭ꯋꯥꯏꯗ ꯀꯨꯝꯍꯩ ꯑꯃ ꯊꯣꯛꯄꯗ ꯃꯍꯥꯛ ꯁꯨꯛꯌꯥꯎ ꯍꯦꯛ ꯌꯥꯎꯗꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯃꯍꯥꯛꯅ ꯉꯁꯤ ꯊꯣꯛꯂꯛꯏꯕꯁꯤꯅ ꯀꯅꯥꯅ ꯃꯥꯕꯨ ꯀꯧꯕꯖꯥꯠ ꯅꯠꯇꯦ ꯊꯥꯕꯂꯩꯅꯒ ꯃꯥꯕꯨ ꯂꯥꯛꯎ ꯀꯥꯏꯅ ꯀꯧꯔꯤꯖꯥꯠꯂꯣ ꯊꯥꯕꯂꯩꯗꯨꯕꯨ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯤꯅꯣ ꯃꯥ ꯑꯣꯏꯅ ꯊꯤꯅ ꯉꯥꯡꯅꯤꯀꯣ ꯑꯁꯦꯡꯕꯅꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯃꯠꯇꯅ ꯂꯩꯔꯦꯟꯁꯅꯥꯕꯨ ꯎꯕꯗ ꯐꯖꯅ ꯑꯝꯇ ꯍꯥꯏꯅꯗꯦ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯃꯤ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕ ꯈꯛ ꯌꯥꯏ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯂꯩꯔꯦꯟꯁꯅꯥꯅ ꯃꯌꯨꯝꯗ ꯆꯠꯂꯤꯕ ꯁꯥꯖꯠ ꯂꯤꯆꯠ ꯑꯗꯨꯅꯅꯤ ꯂꯩꯃꯥꯜꯒꯤ ꯃꯆꯤꯜꯗꯒꯤꯁꯨ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝ ꯑꯁꯤ ꯇꯣꯏꯅ ꯍꯥꯏ ꯍꯣ ꯏꯃꯧ ꯐꯠꯇꯦꯀꯣ ꯀꯨꯝꯁꯤ ꯀꯨꯝꯖꯥ ꯑꯁꯤꯅꯒ ꯐꯠꯇꯕꯅꯦ ꯌꯨꯝꯗ ꯂꯩꯔꯤꯕ ꯏꯃꯧ ꯑꯁꯤꯅꯒ ꯐꯠꯇꯕꯅꯦ ꯅꯨꯡꯁꯤꯠꯅ ꯈꯖꯤꯛꯀ ꯂꯛꯁꯤꯜꯂꯛꯄꯗ ꯌꯨꯝ ꯀꯥꯏꯁꯦ ꯐꯨꯛꯂꯒ ꯄꯨꯈꯤꯗꯧ ꯍꯦꯛ ꯃꯥꯜꯂꯤ ꯏꯃꯧ ꯐꯠꯇꯦ ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯅꯃꯧ ꯊꯤꯔꯝꯗꯥꯏꯗ ꯅꯃꯧꯒꯤ ꯂꯤꯆꯠ ꯍꯥꯟꯅ ꯈꯪꯅ ꯊꯤꯌꯨ ꯑꯁꯤꯅꯤ ꯏꯃꯧ ꯐꯠꯇꯕ ꯑꯁꯤꯃꯨꯛ ꯈꯣꯏꯔꯧ ꯁꯥꯎꯅꯤꯡꯕꯗꯤ ꯑꯅꯤ ꯁꯨꯅ ꯂꯩꯔꯣꯏ ꯋꯥ ꯍꯥꯏꯔꯨꯕ ꯌꯥꯗꯦ ꯂꯤꯟ ꯈꯧꯔꯧꯗꯧꯅ ꯈꯨꯈꯥ ꯀꯥꯝꯂꯤꯕ ꯀꯤꯖꯩ ꯇꯁꯦꯡꯅ ꯀꯤꯖꯩ ꯋꯥꯗꯧꯔꯤꯗ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯃꯍꯥꯛꯀ ꯂꯩꯃꯤꯟꯅꯗꯣꯏꯁꯦ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝ ꯑꯁꯤ ꯃꯅꯦꯝ ꯑꯣꯏꯔꯤꯕ ꯂꯩꯃꯥꯜꯒꯤ ꯃꯆꯤꯜꯗꯒꯤ ꯃꯈꯣꯏꯁꯤꯡꯅ ꯀꯌꯥꯔꯛ ꯇꯥꯈ꯭ꯔꯦ ꯂꯩꯔꯦꯟꯁꯅꯥ ꯃꯤ ꯃꯑꯣꯡ ꯑꯃ ꯇꯧꯏ ꯃꯥꯅ ꯍꯦꯛ ꯇꯧꯊꯣꯔꯛꯄ ꯊꯕꯛ ꯑꯃ ꯃꯤꯠ ꯅꯥꯏ
isam samna hairabada mau sanadabi haibadu mahak oi. Mahak masagi asoiba masana khangjadi mina haireklabasu man oine hekta onsilaga sawi. Tasing mi mawong amani aduna magi lamchat khanglaba oibana kanamtana mahakka puningdi loina ningdi. Mafam aduda Leiren Sanana lakpadubu uraga hana thabak tawdu leiramba makhoi singdu mangak hut leiduna oina loina hek yengthi. Leiren Sana nakal amada mufam thai hoimai hairudi mauna makhoi khra punsinduna alu khetpa yaw tilau maku khokdokpa yaw tawna leiri. Leiren Sanadi makhoi ki manakta aduna dak hekta pham tharakpaduda makhoi loina mangonda yengi. Maya marakadada yawbi saibi kaubi nupiduna Leiren Sanada yengduna hai. Kai sida pham thabirakliba sibu kaidoba kai leige. Leiren Sana tapna aisu thabak khra yawgi lakpani ise khoina alu ka khetpasida aisu yawgi haina. Sakhen bini sat hairi thangdi kadai thang yawbu udena aidi purakti boise. Kaino ne thang puraktuna kamaina insang napi semada yawroni laino. Hoi bema thokdok ama thokpagi insang napi sema yawbu satlabadi thang ni khangde kai ni khangde karigumam pairaga satkadabani nasa ngakta laklaga kaino tawdoisibo. Aidi kauram leise kauram boiramoida khangdabagi oiramni nadi nangbu leisari kandaga asigumba thabakse yawbu khotpaga amta salattranya. Nangi nawong asigi hairabadi chalamdo mande bema chatnabi haibase ꯑꯩꯈꯣꯏꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯇꯞꯅ ꯇꯝꯁꯤꯜꯂꯝꯒꯗꯕꯅꯤ. ꯆꯠꯅꯕꯤꯗꯨꯕꯨ ꯈꯪꯂꯕ ꯃꯤꯑꯣꯏ ꯑꯗꯨꯕꯨꯅꯤ ꯈꯨꯟꯅꯥꯏꯗꯨꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯤꯁꯛ ꯑꯐꯕ ꯃꯤ ꯍꯥꯏꯕꯗꯣ ꯃꯈꯣꯏ ꯑꯣꯏꯗꯣꯔꯤꯕ. ꯈꯪꯖꯤꯜꯂꯨꯅꯦ Leiren Sana. Leiren Sana ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯃꯉꯣꯟꯗ ꯋꯥ ꯍꯥꯏꯔꯛꯄꯗꯨ ꯇꯥꯔꯒ ꯃꯥꯒꯤ ꯃꯊꯃꯣꯏꯅꯨꯡꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏ. ꯑꯗꯨꯕꯨ ꯃꯄꯥꯜ ꯊꯣꯡ ꯍꯦꯛ ꯁꯥꯎꯔꯨꯕ ꯍꯥꯏꯕꯗꯨꯃꯗꯤ ꯌꯥꯗꯕꯅ ꯃꯍꯥꯛ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯃꯣꯃꯣꯟ ꯅꯣꯛꯁꯤꯟꯅꯗꯨꯅ ꯍꯥꯏ. ꯏꯍꯥꯟꯅꯤ ꯏꯆꯦ ꯑꯁꯣꯝꯗ ꯂꯩꯔꯤꯕ ꯍꯩꯁꯦ ꯑꯁꯤ ꯑꯣꯏꯅ ꯆꯥꯃꯛꯑꯒꯦ. ꯅꯨꯄꯤ ꯑꯃꯅ ꯈꯨꯝꯂꯛꯏ. ꯁꯤꯗꯤ ꯆꯥꯃ ꯂꯣꯏꯔꯗꯨꯅ ꯊꯝꯂꯕꯅꯤ ꯌꯥꯔꯅꯤ. ꯆꯥꯏꯕꯤꯅ Leiren Sana ꯁ꯭ꯋꯥꯏꯗ ꯅꯪꯒꯤ ꯅꯊꯧ ꯂꯩꯇ꯭ꯔꯦ. ꯀꯗꯣꯝꯗꯅꯣ ꯃꯣꯏꯅ ꯌꯦꯡꯉꯨꯔꯣ. ꯍꯧꯒꯠꯂꯣ ꯌꯥꯔꯦ. ꯑꯩꯈꯣꯏꯅ ꯉꯥꯏꯍꯥꯛ ꯊꯕꯛ ꯇꯧꯕꯁꯤꯗ ꯅꯪ ꯌꯦꯜꯂꯛꯑꯅꯣ. ꯀꯗꯣꯝꯗꯅꯣꯃ ꯇꯧꯔꯣꯕ. ꯋꯥꯍꯩ ꯑꯁꯤꯗ Leiren Sana ꯏꯀꯥꯏꯕ ꯑꯣꯏꯅ ꯐꯥꯎꯔꯛꯂꯤ. ꯏꯀꯥꯏꯕꯅ ꯍꯧꯒꯠꯂꯤ. ꯃꯃꯥꯏ ꯂꯩꯗꯨꯅ ꯅꯥꯀꯜ ꯑꯃꯗ ꯑꯣꯏꯅ ꯃꯈꯣꯡ ꯊꯥꯡꯈꯤ. ꯆꯥꯏꯕꯤꯅ ꯃꯈꯣꯏꯗ ꯌꯦꯡꯗꯨꯅ ꯍꯥꯏꯁꯦ. ꯌꯦꯡꯉꯨꯅꯦ ꯃꯇꯧꯁꯦ. ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯋꯥ ꯍꯥꯏꯕꯁꯤda ꯅꯨꯡꯉꯥꯏꯇꯕꯤꯒ ꯇꯧꯔꯤ ꯃꯥꯜꯂꯤ. ꯌꯥꯝ ꯅꯣꯛꯅꯤꯡꯉꯤꯗ ꯑꯩꯗꯤ. ꯍꯣꯏꯁꯨ ꯅꯣꯛꯅꯤꯡꯉꯦ ꯑꯁꯦ ꯃꯌꯨꯝꯗꯗꯤꯅꯦ ꯃꯁꯤꯡ ꯑꯃ ꯇꯧꯕꯅꯤ. ꯃꯆꯤꯟꯒ ꯌꯥꯝ ꯀꯟꯕꯅꯤ. ꯀꯟꯕ ꯍꯥꯏꯕꯕꯨ ꯏꯅꯦ ꯂꯩꯃꯍꯜꯅ ꯋꯥ ꯍꯥꯏꯕ ꯈꯨꯗꯤꯡꯗ ꯃꯍꯥꯛꯅ ꯃꯆꯤꯜ ꯑꯁꯦ ꯍꯪꯒꯠꯇꯨꯅ ꯑꯗꯨꯝ ꯈꯨꯝꯗꯣꯏꯕ. ꯁꯛꯍꯦꯟꯕꯤꯅ ꯃꯈꯥ ꯇꯥꯔꯛꯏ. ꯍꯣ ꯃꯌꯨꯝꯗ ꯃꯆꯤꯜ ꯀꯟꯖꯔꯁꯨꯅꯦ ꯁꯤꯗꯗꯤ ꯃꯍꯥꯛ ꯀꯝꯗꯧꯏ. ꯑꯩꯈꯣꯏꯅ ꯊꯤꯅ ꯍꯥꯏꯕꯗꯨꯗ ꯃꯍꯥꯛ ꯀꯔꯤꯁꯨ ꯍꯦꯛ ꯈꯨꯝꯕ ꯉꯝꯗ ꯈꯨꯏꯔꯒ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯤꯕꯁꯤꯅꯤ. ꯅꯣꯛꯇꯨꯝ ꯅꯣꯛꯆꯅꯤꯡꯉꯤꯗꯀꯣ ꯃꯇꯧꯁꯦ. ꯃꯤ ꯍꯥꯏꯕ ꯖꯥꯠꯁꯦ ꯁꯤꯕꯨ ꯁꯤꯖꯕꯗꯤ ꯃꯈꯜ ꯃꯈꯜꯅꯤꯀꯣ ꯊꯦꯡꯅꯔꯤꯁꯦ. ꯉꯁꯤꯗꯤ ꯃꯥ ꯃꯌꯥ ꯀꯨꯝꯈ꯭ꯔꯦ. ꯑꯁꯨꯝ ꯏꯅꯦ ꯍꯣꯏꯗꯒꯤ ꯇꯥꯟꯊꯣꯔꯛꯄꯅꯤ. ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯇꯥꯟꯊꯣꯛꯅꯤ. ꯀꯗꯣꯝꯗ ꯑꯃꯨꯛ ꯃꯥ ꯆꯠꯀꯦꯅ ꯌꯦꯡꯁꯦꯕ. ꯌꯦꯡꯉꯨꯅꯦ ꯑꯝꯇ ꯑꯁꯤꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯒ ꯂꯩꯔꯤꯕꯁꯦ. ꯎꯔꯦ ꯃꯥꯒꯤꯁꯦ ꯀꯗꯥꯏꯋꯥꯏꯗ ꯑꯣꯏꯅ ꯆꯪꯁꯤꯒꯦ ꯍꯥꯏꯅ ꯌꯦꯡꯂꯤꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ. ꯑꯣꯏꯔꯝꯒꯅꯤ. ꯃꯇꯧꯁꯦ ꯑꯩꯗꯤ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯇꯦꯅ ꯌꯦꯡꯕꯗ. ꯍꯦꯔꯥ ꯀꯩ ꯋꯥꯇꯥꯅꯣ ꯅꯪꯒꯤꯗꯨꯕꯣ? ꯑꯁꯤꯒꯤ ꯃꯧ ꯆꯟꯅꯗꯕꯤꯁꯤꯕꯨ ꯅꯨꯡꯁꯤꯔꯛꯄꯒꯤ ꯋꯥꯔꯣ? ꯅꯠꯇꯦꯗ ꯁꯨꯝ ꯃꯥꯒꯤ ꯃꯇꯧ ꯑꯁꯤꯗ. ꯑꯩꯗꯤꯅꯦ ꯑꯁꯤꯒꯤ ꯅꯨꯄꯤꯁꯦ ꯁꯨꯛꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯗꯦ. ꯃꯄꯣꯛ ꯑꯁꯤꯕꯒꯤ ꯑꯣꯏꯅ ꯃꯥꯕꯨ ꯅꯨꯡꯁꯤꯌꯨ ꯍꯥꯏꯕ ꯁꯨꯛꯌꯥ ꯌꯥꯗꯧ ꯃꯥꯟꯗꯦ. ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯍꯣ ꯑꯩꯁꯨ ꯅꯨꯡꯁꯤꯗꯦ. ꯁꯨꯛꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯗꯦ. ꯃꯧ ꯑꯃꯅꯤ ꯀꯥꯏꯅ ꯈꯤꯇ ꯍꯦꯛ ꯂꯦꯝꯖꯅ ꯂꯩꯇꯦ ꯍꯥꯏꯕ. ꯁꯧ ꯍꯦꯛ ꯂꯥꯎꯔꯗꯨꯅ. ꯃꯌꯨꯝꯗ ꯀꯣꯏꯔꯝꯂꯗꯤꯅꯦ ꯉꯁꯥꯏꯅ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯁꯛꯇꯝꯗꯣ ꯈꯪꯂꯗꯧꯅꯤ. ꯑꯗꯨꯅꯦ ꯌꯥꯝꯅ ꯐꯠꯇꯕ ꯅꯨꯄꯤꯅꯦ ꯃꯁꯦ. ꯀꯅꯥꯝꯇꯒꯁꯨ ꯂꯣꯏꯅꯕ ꯇꯤꯟꯅꯕ ꯌꯥꯔꯣꯏꯌꯦ. ꯇꯣꯉꯥꯟꯅ ꯑꯗꯨꯝ ꯇꯥꯅꯤ. ꯃꯄꯨꯟꯁꯤ ꯑꯁꯤꯒꯤ ꯇꯣꯉꯥꯟꯅ ꯑꯗꯨꯝ ꯇꯥꯅꯤꯕ. ꯑꯗꯨꯅꯕꯨ ꯃꯌꯥꯝ ꯑꯁꯤꯅ ꯍꯥꯏꯅꯩꯁꯤꯗꯤ ꯃꯥꯕꯨ ꯃꯧ ꯆꯟꯅꯗꯕꯤ ꯍꯥꯏꯗꯅ. ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯇꯞꯅ ꯍꯥꯏꯌꯨ ꯀꯩꯗꯧꯒꯦ ꯅꯈꯣꯏꯕꯨ? ꯃꯁꯥ ꯇꯥꯕ ꯇꯥꯔꯦꯕ. ꯇꯥꯅꯤꯡ ꯇꯥꯁꯅꯨ ꯀꯩꯅꯣ. ꯍꯥꯏꯔꯗꯤ ꯍꯥꯏꯔꯦ. ꯑꯩꯅ ꯍꯥꯏꯔꯤ ꯋꯥꯁꯤꯕꯨ ꯑꯔꯥꯟꯕ꯭ꯔꯅꯦ? ꯃꯁꯤ ꯃꯧ ꯆꯟꯅꯗꯕꯤꯅꯤ ꯆꯟꯅꯗꯕꯤ. ꯑꯁ ꯅꯪꯁꯤꯃ ꯌꯥꯔꯦ ꯇꯣꯛꯍꯧ. ꯑꯃꯨꯛꯅꯦ ꯃꯤꯒꯤ ꯃꯌꯨꯝꯁꯤꯗ ꯈꯠꯅꯔꯛꯄ ꯁꯣꯏꯔꯣꯏ. ꯑꯁꯨꯝꯅ ꯃꯍꯥꯛꯄꯨ ꯈꯥꯝꯖꯤꯟꯕꯤꯈꯤ Leiren Sana. ꯃꯃꯤꯠꯇꯨꯅ ꯀꯣꯌꯣꯠ ꯑꯣꯠꯇꯨꯅ ꯍꯟꯅ ꯌꯦꯡꯂꯕ ꯇꯨꯡꯗ ꯂꯩꯁꯥꯕꯤ ꯈꯔꯅ ꯆꯦꯡ ꯈꯞꯇꯨꯅ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯁꯥꯗꯨꯅ ꯋꯥ ꯅꯣꯛꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯌꯥꯎꯔꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯆꯪꯁꯤꯜꯂꯤ. ꯀꯨꯁꯨꯝꯅ ꯍꯔꯥꯎꯅ ꯀꯧꯔꯛꯏ. ꯏꯅꯝꯃꯁꯨ ꯂꯥꯛꯏꯔꯣ? ꯆꯪꯉꯣ ꯁꯤꯗ ꯐꯝꯃꯣ. ꯃꯥꯒꯤ ꯋꯥꯉꯥꯡ ꯑꯁꯤꯗ
ꯃꯅꯥꯛꯇ ꯂꯩꯕ ꯊꯣꯏꯕꯤꯅ ꯃꯈꯨꯅꯤꯡ ꯑꯗꯨꯅ ꯀꯨꯁꯨꯝꯒꯤ ꯃꯈꯣꯡ ꯑꯗꯨꯗ ꯗꯨꯛ ꯏꯟꯗꯨꯅ ꯃꯤꯠꯆꯤꯗꯨꯅ ꯗꯛꯈꯠꯂꯤ꯫ ꯃꯥꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯨ ꯏꯪꯒꯤꯠꯅꯤ꯫ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯀꯧꯁꯤꯜꯂꯤꯕꯅꯣ ꯍꯥꯏꯅ ꯍꯥꯏꯅꯤꯡꯂꯤꯕꯅꯤ꯫ ꯂꯩꯔꯦꯟ ꯁꯅꯥꯅ ꯈꯨꯝꯂꯛꯏ꯫ ꯏꯅꯝꯃꯁꯨ ꯊꯕꯛ ꯈꯔ ꯌꯥꯎꯁꯤꯟꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯤ꯫ ꯀꯨꯁꯨꯝꯅ ꯑꯗꯨꯃꯛ ꯈꯨꯝꯃꯤ꯫ ꯐꯝꯃꯨ ꯏꯅꯝꯃ, ꯆꯦꯡ ꯈꯞ ꯇꯧꯕ ꯌꯥꯝ ꯋꯥꯠꯂꯤꯕꯅꯤ꯫ ꯂꯩꯁꯥꯕꯤꯁꯨ ꯌꯥꯝꯗꯦ꯫ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯈꯞꯄꯗ ꯉꯁꯤ ꯅꯪꯂꯣꯏꯗ꯭ꯔꯥ ꯈꯪꯗꯦ꯫ ꯅꯨꯄꯤ ꯑꯃꯅ ꯀꯨꯁꯨꯝꯗ ꯆꯤꯔꯣꯜ ꯇꯧꯏ꯫ ꯅꯪꯕꯨ ꯉꯥꯎꯔꯕ? ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯦ? ꯑꯁ, ꯅꯪꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯗꯣꯔꯤ꯫ ꯃꯁꯤꯒꯤ ꯆꯠꯅꯗꯕꯤ ꯃꯧꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯅꯪꯅ ꯁꯤꯗ ꯀꯧꯁꯤꯜꯂꯤꯁꯦ? ꯅꯪ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯀꯣ ꯅꯪ꯫ ꯌꯥꯝ ꯊꯨꯅ ꯇꯥꯟꯊꯣꯛꯀꯣ꯫ ꯋꯥꯔꯤꯉꯩꯁꯤꯗ ꯅꯪ ꯍꯥꯏꯁꯤꯅꯤ꯫ ꯀꯨꯁꯨꯝꯁꯨ ꯈꯨꯝꯃꯤ ꯇꯞꯅ꯫ ꯇꯨꯃꯤꯟ ꯂꯩꯌꯨ꯫ ꯑꯩꯅ ꯇꯧꯔꯤꯁꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯌꯦꯡꯉꯨ꯫ ꯅꯨꯄꯤ ꯅꯪ ꯍꯥꯏꯁꯤꯅꯤ꯫ ꯃꯤ ꯂꯣꯏ ꯁꯥꯎꯅꯔ ꯌꯦꯡꯉꯨ꯫ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯕ꯫ ꯍꯥꯏꯔꯒ ꯂꯩꯔꯦꯟ ꯁꯅꯥꯗ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯏꯅꯝꯃ, ꯆꯦꯡ ꯈꯞꯄꯗꯤ ꯍꯩꯕ ꯅꯠꯇ꯭ꯔꯣ? ꯂꯩꯔꯦꯟ ꯁꯅꯥꯁꯨ ꯈꯨꯝꯗꯕ ꯌꯥꯗ꯭ꯔꯗꯨꯅ ꯈꯨꯝꯃꯤ꯫ ꯍꯩꯌꯦ꯫ ꯀꯨꯁꯨꯝꯅ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯌꯥꯡꯀꯣꯛꯇꯨ ꯁꯠ ꯊꯥꯡꯖꯤꯟꯗꯨꯅ ꯂꯩꯔꯦꯟ ꯁꯅꯥꯒꯤ ꯃꯃꯥꯡꯗ ꯊꯝꯃꯤ ꯑꯗꯨꯒ ꯍꯥꯏ꯫ ꯁꯤ ꯈꯔꯁꯦ ꯈꯞꯄ ꯌꯥꯎꯕꯤꯔꯣ꯫ ꯁꯤ ꯂꯩꯔꯤꯕ ꯕꯣꯔꯥꯁꯦ, ꯁꯤꯗ ꯌꯥꯎꯔꯤꯕ ꯆꯦꯡ ꯃꯈꯩ ꯂꯣꯏꯅ ꯈꯞꯈꯤꯗꯣꯏꯅꯤ꯫ ꯍꯣꯏ, ꯏꯅꯝꯃꯁꯨ ꯁꯨꯝ ꯇꯧꯔꯛꯀꯦ꯫ ꯊꯣꯏꯕꯤꯅ ꯍꯥꯏꯔꯛꯏ꯫ ꯏꯅꯝꯃ, ꯑꯩꯈꯣই ꯑꯗꯨꯝ ꯇꯧꯒꯦꯗ ꯌꯥꯅꯤ꯫ ꯏꯅꯝꯃꯗꯤ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯇꯧꯕꯒ ꯍꯩꯔꯣꯏꯕ꯫ ꯑꯩꯈoi ꯑꯗꯨꯝ ꯇꯧꯒꯦ꯫ ꯌꯥꯅꯤꯗ, ꯏꯅꯝꯃꯁꯨ ꯈꯔ ꯌꯥꯎꯒꯦ꯫ ꯊꯕꯛ ꯈꯔ ꯌꯥꯎꯒꯦ ꯍꯥꯏꯗꯨꯅꯕꯨ ꯂꯥꯛꯏꯅꯤ꯫ ꯏꯅꯝꯃ ꯁꯨꯝ ꯇꯧꯒꯦ꯫ ꯌꯥꯅꯤ ꯍꯥꯏꯕ ꯏꯅꯝꯃ꯫ ꯏꯅꯝꯃ ꯋꯥꯅꯕꯅꯤ꯫ ꯑꯩꯈoi ꯁꯨꯝ ꯈꯞꯀꯦꯕ ꯁꯤ ꯏꯅꯝꯃ꯫ ꯍꯥꯏꯔꯒ ꯂꯩꯔꯤꯕ ꯌꯥꯡꯀꯣꯛꯇꯨ ꯃꯈꯨꯠꯇꯨꯅ ꯁꯠ ꯄꯥꯏ꯫ ꯀꯨꯁꯨꯝꯅ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯐꯥꯗꯨꯅ ꯊꯝꯃꯨ꯫ ꯅꯪ ꯑꯃꯨꯛ ꯇꯧꯔꯛꯏꯗꯨꯕꯣ? ꯊꯝꯃꯨ꯫ ꯏꯅꯝꯃꯅ ꯑꯗꯨꯝ ꯈꯞꯆꯁꯅꯤꯕ꯫ ꯀꯨꯁꯨꯝꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯃꯈꯣꯏ ꯄꯨꯝꯕ ꯀꯨꯁꯨꯝꯗ ꯂꯣꯏꯅ ꯁꯥꯎꯅꯤꯡꯂꯦ꯫ ꯀꯨꯁꯨꯝꯅ ꯍꯥꯏ꯫ ꯏꯅꯝꯃ, ꯈꯞꯄꯤꯔꯣ꯫ ꯂꯩꯔꯦꯟ ꯁꯅꯥ ꯃꯥꯁꯨ ꯉꯥꯏꯍꯥꯛꯇꯤ ꯊꯕꯛ ꯌꯥꯎꯔꯝꯂꯒꯦ ꯍꯥꯏꯗꯨꯅ ꯌꯥꯡꯀꯣꯛꯇꯨ ꯃꯈꯨꯠꯅ ꯄꯥꯏꯗꯨꯅ ꯍꯧꯒꯠꯂꯦ꯫ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯇꯨꯡ ꯑꯣꯟꯅ ꯈꯔ ꯆꯠꯊꯣꯛꯇꯨꯅ ꯌꯥꯡꯀꯣꯛꯇ ꯌꯥꯎꯔꯤꯕ ꯆꯦꯡꯗꯨ ꯐꯠ ꯈꯞꯄꯤ꯫ ꯅꯨꯄꯤ ꯑꯃꯅ ꯀꯨꯁꯨꯝꯗ ꯍꯥꯏ꯫ ꯉꯥꯎꯔꯕ ꯍꯥꯏꯕ ꯅꯪ? ꯅꯪ ꯉꯁꯤ ꯁꯥꯎꯖꯔꯛꯀꯅꯤꯀꯣ꯫ ꯀꯩꯅꯣ ꯍꯥꯏꯕ ꯅꯪꯅ ꯇꯧꯔꯤꯁꯦ? ꯑꯁꯤꯒꯤ ꯆꯠꯅꯗꯕꯤ ꯅꯨꯄꯤꯁꯤꯕꯨ ꯁꯤꯗ ꯀꯧꯁꯤꯜꯂꯒ ꯀꯩꯅꯣ ꯍꯥꯏꯕ? ꯑꯁ, ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯑꯩ꯫ ꯀꯨꯁꯨꯝꯅ ꯇꯞꯅ ꯈꯨꯝꯃꯤ꯫ ꯇꯞꯅ ꯉꯥꯡꯉꯨ ꯀꯩꯗꯧꯒꯦ ꯅꯣꯏꯕꯨ? ꯃꯤ ꯇꯥꯈꯤꯅꯤ ꯍꯥꯏꯕ꯫ ꯇꯥꯅꯤꯡ ꯇꯥꯁꯅꯨ꯫ ꯅꯪꯅ ꯁꯤꯟꯕ ꯅꯠꯇ꯭ꯔꯣ? ꯅꯪ ꯉꯥꯎꯔꯦꯀꯣ ꯅꯪ꯫ ꯍꯣꯏꯅ ꯇꯧꯔꯤꯁꯤ ꯃꯔꯝ ꯂꯩ꯫ ꯀꯔꯤ ꯃꯔꯝ ꯂꯩꯔꯤꯕ? ꯅꯠꯇꯦ, ꯅꯪꯒꯤꯁꯤ ꯑꯁꯤꯒꯤ ꯆꯠꯅꯗꯕꯤ ꯃꯧꯁꯤꯒ ꯌꯥꯝ ꯇꯤꯟꯅꯖꯅꯤꯡꯕ ꯂꯣꯏꯅꯅꯤꯡꯕꯩ ꯃꯧꯂꯕ? ꯑꯗꯨꯏ ꯋꯥꯔꯕ? ꯅꯠꯇꯦꯍꯦ, ꯑꯣꯟꯊꯣꯛꯄ ꯋꯥ꯫ ꯃꯗꯨ ꯅꯠꯇ꯭ꯔꯗꯤ ꯀꯩꯒꯤꯅꯣꯕ? ꯃꯔꯝ ꯂꯩ ꯍꯥꯏꯕ꯫ ꯃꯔꯝꯗꯣ ꯀꯣꯛ ꯍꯥꯏꯕ ꯀꯩꯗꯧꯒꯦ? ꯌꯥꯔꯦꯁꯦ, ꯇꯨꯃꯤꯟ ꯑꯣꯏꯅ ꯂꯩꯌꯨ꯫ ꯈꯪꯂꯛꯀꯅꯤ ꯁꯣꯏꯗꯅ꯫ ꯑꯁꯤ ꯍꯥꯏꯔꯒ ꯈꯥꯝꯖꯤꯜꯂꯤ ꯑꯃꯔꯣꯝꯗ ꯂꯩꯔꯦꯟ ꯁꯅꯥ꯫ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯀꯌꯥ ꯃꯍꯥꯛ ꯍꯩꯇꯦ꯫ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝ, ꯃꯌꯨꯝꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯃꯠꯇ ꯃꯍꯥꯛ ꯇꯧꯖꯔꯛꯇꯦ, ꯁꯨꯔꯛꯇꯦ, ꯑꯗꯨꯅ ꯍꯩꯇꯦ꯫ ꯀꯩꯔꯣꯜ ꯂꯩꯀꯥꯏꯗ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯃ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯈꯛ ꯌꯥꯎꯗꯦ, ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯇꯤꯟꯗꯦ꯫ ꯃꯥꯒꯤ ꯃꯃꯥꯅ ꯐꯅ ꯉꯥꯡꯆꯩꯗꯨꯅ ꯊꯣꯛꯅꯕ ꯋꯥ ꯍꯥꯏꯔꯕꯁꯨ ꯃꯍꯥꯛꯅ ꯈꯛ ꯌꯥꯗꯦ꯫ ꯃꯃꯥꯗ ꯑꯣꯏꯅ ꯑꯣꯟꯁꯤꯟꯗꯨꯅ ꯍꯦꯛꯇ ꯈꯣꯜ ꯀꯟꯈꯠꯇꯨꯅ ꯋꯥ ꯉꯥꯡꯏ꯫ ꯑꯁꯤꯒꯨꯝꯕ ꯂꯤꯆꯠ ꯑꯃ ꯃꯍꯥꯛꯀꯤ ꯄꯣꯛꯄꯗꯒꯤ ꯍꯧꯅ ꯂꯩꯖꯔꯛꯏ꯫ ꯑꯗꯨꯅꯕꯨ ꯃꯌꯨꯝꯗꯒꯤ ꯍꯧꯅ ꯃꯤ ꯑꯃꯠꯇꯒ ꯃꯍꯥꯛ ꯇꯤꯟꯅꯕ ꯌꯥꯔꯛꯇꯦ꯫ ꯑꯗꯨꯛ ꯆꯥꯎꯕ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯃꯍꯥꯛꯀ ꯃꯇꯥ ꯁꯥꯟꯅꯕ ꯃꯤ ꯃꯁꯤꯡ ꯀꯌꯥ ꯂꯩꯇꯦ꯫ ꯍꯦꯛꯇ ꯈꯠꯅꯩ꯫ ꯃꯍꯥꯛꯅ ꯍꯦꯛꯇ ꯈꯠꯅꯕ ꯍꯧꯏ꯫ ꯑꯗꯨꯅ ꯂꯩꯁꯥꯕꯤ ꯑꯃꯠꯇꯅ ꯃꯍꯥꯛꯀ ꯇꯤꯟꯅꯅꯤꯡꯗꯦ, ꯂꯣꯏꯅꯅꯤꯡꯗꯦ꯫ ꯂꯩꯔꯦꯟ ꯁꯅꯥ ꯑꯗꯨꯝꯅ ꯆꯦꯡ ꯈꯞꯄꯗꯣ ꯍꯩꯇ꯭ꯔꯗꯨꯅ ꯈꯞ ꯂꯥꯎꯅ ꯈꯞꯄꯗꯨꯗ ꯌꯥꯡꯀꯣꯛꯇꯒꯤ ꯆꯦꯡ ꯈꯔ ꯐꯟ ꯂꯣꯏꯅ ꯆꯣꯡꯊꯈ꯭ꯔꯦ꯫ ꯃꯈꯥꯗꯨꯗ ꯆꯦꯡ ꯑꯗꯨꯅ ꯎꯉꯣꯡꯉꯣꯡꯅ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯊꯥꯕꯂꯩ ꯄ꯭ꯔꯕꯞ ꯆꯪꯂꯩ꯫ ꯂꯩꯔꯦꯟ ꯁꯅꯥꯕꯨ ꯌꯦꯡꯗꯨꯅ ꯍꯦꯛꯇ ꯂꯥꯎꯈꯠꯂꯦ꯫ ꯍꯦ, ꯀꯩꯅꯣ ꯇꯧꯔꯤꯁꯦ? ꯀꯩꯅꯣ ꯍꯥꯏꯕ ꯅꯪꯅ ꯇꯧꯔꯤꯁꯦ? ꯆꯦꯡꯕꯨ ꯁꯨꯃꯥꯏꯅ ꯈꯞꯄ ꯀꯅꯥꯅ ꯍꯧꯅꯕꯒꯦ? ꯑꯁ, ꯌꯦꯡꯉꯨꯅꯦ, ꯂꯣꯏꯅ ꯇꯥꯔꯦ ꯍꯥꯏꯕ꯫ ꯂꯩꯕꯥꯛ ꯑꯁꯤ ꯆꯦꯡꯅ ꯄꯨꯡꯉꯧ ꯉꯧꯔꯦ ꯍꯥꯏꯕ꯫ ꯁꯤꯕꯨ ꯀꯩꯅꯣ? ꯆꯦꯡ ꯈꯞꯄꯐꯥꯎ ꯍꯩꯇꯕ꯭ꯔꯥ ꯅꯪꯕꯣ? ꯑꯁꯨꯝꯅ ꯊꯥꯕꯂꯩꯅ ꯈꯣꯟꯖꯥꯎ ꯊꯥꯗꯔꯛꯄꯁꯤꯗ ꯃꯐꯝ ꯑꯗꯨ ꯂꯩꯔꯝꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯃꯥꯏ ꯂꯣꯏꯅ ꯂꯩꯁꯤꯟꯅꯔꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯗ ꯌꯦꯡꯗꯨꯅ ꯂꯣꯏꯅ ꯂꯩꯅꯈ꯭ꯔꯦ꯫ ꯂꯩꯔꯦꯟ ꯁꯅꯥ ꯃꯁꯥꯗꯣ ꯍꯥꯏꯐꯦꯠ ꯄꯥꯈꯠꯂꯤ꯫ ꯊꯥꯕꯂꯩꯅ ꯃꯨꯟ ꯌꯦꯡꯗꯨꯅ ꯃꯈꯥꯃꯨꯛ ꯇꯥꯔꯛꯏ꯫ ꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕ? ꯆꯦꯡꯕꯨ ꯁꯨꯃꯥꯏꯅ ꯀꯅꯥꯅ ꯈꯞꯅꯒꯦ? ꯑꯩꯅꯗꯤ ꯆꯦꯡ ꯑꯁꯦ ꯍꯌꯦꯡ ꯊꯣꯡꯕꯗ ꯈꯔ ꯀꯧꯒꯗꯧ ꯃꯥꯜꯂꯦ ꯍꯥꯏꯗꯅ ꯈꯜꯂꯤ꯫ ꯑꯗꯨꯒ ꯅꯪꯅ ꯁꯤꯗ ꯂꯣꯏꯅ ꯍꯩꯗꯣꯛꯏꯕꯅꯦꯕ꯫ ꯏꯕꯦꯝꯃ, ꯆꯦꯡ ꯐꯥꯎꯕ ꯈꯞꯄ ꯍꯩꯇꯅ ꯀꯔꯝꯍꯥꯏꯅ ꯅꯪꯕꯨ ꯅꯌꯨꯝ ꯄꯥꯜꯂꯛꯏꯅꯣ? ꯂꯩꯔꯦꯟ ꯁꯅꯥꯅ ꯇꯞꯅ ꯍꯥꯏ꯫ ꯏꯅꯦ, ꯑꯩꯗꯤ ꯁꯣꯏꯈꯤꯕ꯫ ꯀꯔꯤ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯕꯨ ꯀꯩꯅꯣ? ꯁꯣꯏꯈꯤꯕ ꯍꯥꯏꯕꯨ ꯀꯩꯅꯣꯕ? ꯅꯪꯒꯤꯁꯦ ꯊꯑꯣꯏꯅ ꯇꯧꯕ ꯑꯣꯏꯔꯅꯤ꯫ ꯁꯤꯗ ꯂꯥꯛꯇꯨꯅ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯃꯥꯡꯍꯜꯂꯨꯔꯒꯦ ꯍꯥꯏꯗꯨꯅ ꯊꯑꯣꯏꯅ ꯂꯥꯛꯂꯤꯕ ꯑꯣꯏꯔꯝꯅꯤꯕ, ꯅꯠꯇ꯭ꯔꯣ? ꯏꯅꯦ, ꯅꯠꯆꯗꯦ, ꯑꯩ ꯁꯣꯏꯈꯤꯕꯅꯤ꯫ ꯌꯥꯔꯦ, ꯇꯥꯅꯤꯡꯗꯦ꯫
ꯆꯦꯡ ꯇꯥꯡꯂ ꯃꯇꯝ ꯑꯁꯤꯗ ꯍꯩꯗꯣꯛꯇꯨꯅ ꯃꯥꯡꯈꯩ ꯃꯥꯡꯍꯜꯂꯒ ꯁꯣꯏꯔꯦ ꯀꯥꯏꯅ ꯅꯨꯡꯁꯤꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕ꯭ꯔꯥ ꯅꯪꯒꯤꯗꯣ? ꯂꯩꯔꯦꯟꯁꯅꯥ ꯏꯀꯥꯏꯕꯅ ꯃꯥꯒꯤ ꯃꯃꯥꯏꯗꯨ ꯏꯁꯞ ꯃꯣꯌꯦꯛ ꯉꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯇꯁꯦꯡꯅ ꯃꯍꯥꯛ ꯏꯀꯥꯏ꯫ ꯀꯨꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯀꯩꯅꯣ ꯏꯅꯝꯃ, ꯆꯦꯡ ꯈꯔ ꯈꯞꯄꯨ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯒ ꯍꯩꯗꯣꯛꯇꯨꯅ ꯑꯃꯨꯛ ꯁꯥꯟꯅꯔꯤꯕꯗꯨꯕꯣ? ꯆꯦꯡꯗꯣ ꯍꯩꯗꯣꯛꯂꯕꯗꯤ ꯃꯄꯨꯅ ꯉꯥꯡꯂꯛꯄ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯃꯧꯁꯨ ꯑꯣꯏꯔꯒ ꯆꯦꯡ ꯈꯞꯄꯐꯥꯎ ꯍꯩꯇꯦ, ꯏꯀꯥꯏꯗ꯭ꯔꯣ? ꯀꯩꯅꯣ ꯈꯪꯗꯦ, ꯑꯁ ꯑꯩꯈꯣꯏ ꯑꯣꯏꯗꯤ ꯏꯀꯥꯏꯕꯅ ꯁꯤꯔꯅꯤꯗ꯫ ꯀꯨꯁꯨꯝꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯑꯁꯤꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯃꯇꯥꯔꯣꯏꯁꯤꯡꯗꯨ ꯍꯧꯖꯤꯛꯇꯗ ꯋꯥꯈꯜ ꯇꯥꯔꯛꯏ꯫ ꯀꯨꯁꯨꯝꯅ ꯂꯩꯔꯦꯟꯁꯅꯥꯗ ꯍꯥꯏꯈꯤꯕ ꯋꯥ ꯃꯗꯨꯒꯤ ꯋꯥꯍꯟꯊꯣꯛ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯈꯪꯉꯦ꯫ ꯑꯗꯨꯅ ꯀꯨꯁꯨꯝꯗ ꯁꯥꯎꯗ꯭ꯔꯤ, ꯍꯥꯟꯅ ꯅꯨꯡꯁꯤꯗꯅ ꯂꯩꯕ ꯂꯩꯔꯦꯟꯁꯅꯥꯗ ꯑꯣꯏꯅ ꯃꯈꯣꯏ ꯂꯣꯏꯅ ꯑꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯊꯥꯕꯂꯩꯅ, ꯁꯥꯎꯔꯣꯏꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ, ꯍꯦꯛꯇ ꯈꯣꯏꯗꯧꯁꯤ ꯁꯥꯎꯅꯤꯡꯂꯛꯄ꯫ ꯂꯩꯔꯦꯟꯁꯅꯥ, ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯁꯤꯗ ꯂꯥꯛꯑꯣ ꯍꯥꯏꯒꯦ? ꯁꯤꯗ ꯂꯥꯛꯑꯣꯅ ꯀꯅꯥ ꯅꯪꯉꯣꯟꯗ ꯍꯥꯏꯒꯦꯕ? ꯏꯅꯦ, ꯑꯩꯁꯨ ꯊꯕꯛ ꯈꯔ ꯇꯧꯕ ꯌꯥꯎꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯏꯁ, ꯊꯕꯛ ꯇꯧꯕ ꯂꯥꯛꯏꯕ ꯅꯪꯒꯤꯁꯦ? ꯆꯦꯡ ꯐꯥꯎꯕ ꯈꯞꯄ ꯍꯩꯇꯕ ꯅꯪꯅ ꯊꯕꯛ ꯇꯧꯕ ꯂꯥꯛꯏꯕꯅꯤꯅꯦ? ꯕꯦꯝꯃ, ꯅꯪ ꯁꯤ ꯃꯧ ꯑꯣꯏꯔꯕꯅꯤꯅꯦꯍꯦ, ꯁꯤ ꯐꯥꯎꯕ ꯍꯩꯇꯕ ꯅꯪꯕꯨ꯫ ꯆꯨꯝꯃꯤ, ꯃꯤꯅ ꯍꯥꯏꯅꯕꯗꯣ ꯆꯨꯝꯂꯦꯕ, ꯆꯠꯅꯗꯕꯤ ꯃꯧ ꯍꯥꯏꯅꯕꯗꯣ ꯃꯌꯦꯛꯇ ꯇꯥꯛꯂꯦꯕ꯫ ꯏꯅꯦ, ꯅꯪꯉꯣꯟꯗ ꯂꯥꯛꯑꯣ ꯀꯥꯏꯅ ꯑꯩ ꯍꯥꯏꯈꯤꯕ ꯂꯩꯇꯦꯀꯣ꯫ ꯇꯨ, ꯊꯕꯛ ꯇꯧꯕꯤꯅꯤꯡꯉꯥꯏ ꯃꯤꯗꯤ ꯃꯌꯥꯝ ꯑꯃ ꯂꯩ, ꯋꯥꯠꯇꯦ꯫ ꯌꯥꯔꯅꯤ, ꯅꯌꯨꯝꯗ ꯑꯣꯏꯅꯅꯦ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯒ ꯂꯩꯕꯤꯔꯨꯔꯣ꯫ ꯃꯐꯝ ꯑꯁꯦ ꯆꯟꯅꯗꯕ ꯃꯤꯒꯤ ꯂꯩꯐꯝ ꯅꯠꯇꯤꯌꯦ꯫ ꯇꯨꯃꯤꯟꯅ ꯇꯥꯗꯨꯅ ꯈꯥꯡꯗꯨ ꯂꯩꯔꯛꯄ ꯂꯩꯔꯦꯟꯁꯅꯥ ꯃꯍꯥꯛꯀꯤ ꯑꯗꯨꯒꯨꯝꯕ ꯃꯔꯧ ꯌꯥꯝꯅ ꯂꯩꯕ ꯋꯥꯉꯥꯡ, ꯎꯁꯤꯠꯇꯅ ꯉꯥꯡꯕ ꯋꯥꯉꯥꯡ ꯑꯗꯨꯗ ꯁꯥꯎꯅꯤꯡꯕꯅ ꯃꯍꯥꯛ ꯂꯣꯏꯔꯦ꯫ ꯐꯥꯖꯤꯟꯗꯨꯅ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯄꯣꯛꯄꯗꯒꯤ ꯍꯧꯅ ꯃꯤ ꯑꯃꯠꯇꯅ ꯃꯉꯣꯟꯗ ꯎꯁꯤꯠꯇꯅ ꯈꯛ ꯋꯥ ꯉꯥꯡꯂꯛꯇ꯭ꯔꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯆꯥꯔꯤꯕ ꯈꯣꯟꯊꯤ, ꯃꯤꯒꯤ ꯃꯤꯅꯣꯛ, ꯃꯍꯥꯛ ꯈꯥꯡꯂꯝꯕꯗꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯃꯤꯠ ꯑꯅꯤꯗꯨ ꯂꯥꯎꯊꯣꯛ ꯑꯁꯨꯝꯅ ꯍꯥꯏ, ꯆꯦꯡ ꯃꯔꯨ ꯈꯔ ꯇꯥꯈꯤꯕꯩꯅꯤꯀꯣ ꯏꯅꯦꯅ ꯑꯩꯉꯣꯟꯗ ꯑꯗꯨꯛ ꯊꯤꯅ ꯋꯥ ꯍꯥꯏꯔꯤꯕꯗꯣ꯫ ꯅꯠꯇ꯭ꯔꯕꯗꯤ ꯆꯦꯡ ꯑꯁꯦ ꯍꯧꯖꯤꯛ ꯁꯪꯕꯥꯏꯗ ꯀꯌꯥ ꯄꯤ? ꯍꯥ, ꯅꯪ ꯈꯪꯂꯕ꯭ꯔꯣ? ꯏꯅꯦ, ꯁꯤꯗ ꯇꯥꯈꯤꯕ ꯆꯦꯡ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯅꯤ ꯍꯦꯟꯒꯠꯅ ꯑꯩꯅ ꯁꯤꯡꯒꯅꯤ꯫ ꯍꯧꯖꯤꯛꯃꯛ ꯑꯩꯅ ꯄꯤꯅꯤ꯫ ꯑꯩꯕꯨ ꯏꯖꯠ ꯂꯩꯇꯕ ꯃꯤꯔꯣ? ꯆꯦꯡ ꯃꯔꯨ ꯈꯔ ꯇꯥꯈꯤꯕꯒꯤꯗꯃꯛꯇꯕꯨ ꯑꯗꯨꯛ ꯇꯥꯊꯤꯅ ꯋꯥ ꯍꯥꯏꯕ ꯁꯥꯕ? ꯅꯈꯣꯏꯒꯤ ꯑꯁꯤꯗꯅꯦ ꯂꯥꯛꯄꯤꯗꯕꯁꯨ ꯌꯥꯏ꯫ ꯑꯃꯨꯛ ꯍꯟꯅ ꯃꯐꯝꯁꯤꯗ ꯑꯩ ꯈꯣꯡꯒꯨꯜꯁꯨ ꯇꯥꯔꯛꯑꯣꯏ꯫ ꯉꯁꯤ ꯃꯐꯝ ꯑꯁꯤ ꯂꯩꯔꯝꯃꯤ ꯃꯤꯁꯤꯡ ꯑꯁꯤꯅ ꯑꯩꯒꯤ ꯏꯐꯝꯗ ꯎꯠꯈꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡꯗꯣ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯩꯔꯤꯕ ꯃꯈꯩꯁꯨ ꯀꯥꯎꯕ ꯁꯨꯡꯂꯥꯏ ꯂꯩꯔꯔꯣꯏ꯫ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯅꯈꯣꯏꯒꯤꯁꯨ ꯃꯇꯝ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯛꯈꯤꯅꯤ꯫ ꯀꯨꯁꯨꯝꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ, ꯍꯩꯃꯥ, ꯏꯅꯝꯃ, ꯍꯣꯏ ꯏꯅꯝꯃ, ꯏꯅꯝꯃꯒꯤꯗꯨꯕꯨ ꯁꯥꯎꯔꯤꯕ ꯍꯥꯏꯕꯗꯨꯔꯅꯦ? ꯏꯅꯝꯃꯁꯦ ꯁꯥꯎꯕꯕꯨ ꯑꯣꯟꯊꯣꯛꯅ ꯄꯛꯆꯈ꯭ꯔꯦꯗ, ꯄꯛꯆꯩꯕ ꯌꯥꯝꯅ꯫ ꯀꯨꯁꯨꯝꯅ ꯊꯣꯛ ꯑꯣꯟꯁꯤꯟꯗꯨꯅ, ꯍꯦꯉꯥꯡ, ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯣ? ꯑꯩꯕꯨ ꯀꯔꯦꯝꯅꯩꯔꯥ? ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯔꯕ ꯅꯪꯒꯤꯗꯣ? ꯅꯠꯇꯦ ꯅꯠꯇꯦ, ꯀꯗꯥꯏꯗꯒꯤ ꯋꯥꯅꯣ ꯏꯅꯝꯃ? ꯏꯅꯝꯃꯒꯤ ꯃꯐꯝꯗ ꯎꯁꯤꯠꯇꯕ ꯀꯔꯦꯝꯅꯕ ꯀꯥꯏꯗꯤ ꯄꯥꯡꯖꯗ꯭ꯔꯕꯤ ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯀꯥꯏꯗꯤ ꯅꯠꯇꯦꯗ꯫ ꯀꯔꯤ ꯇꯧꯕꯒꯤ ꯏꯅꯝꯃꯗ ꯀꯔꯦꯝꯅꯗꯣꯏꯅꯣ? ꯑꯩꯅ ꯍꯥꯏꯗꯤ ꯏꯅꯝꯃꯅ ꯁꯥꯎꯕꯁꯦ ꯌꯥꯝꯅ ꯄꯛꯆꯩ ꯍꯥꯏꯕꯅꯤꯗ꯫ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯍꯧꯔꯤꯔꯥ? ꯅꯪ ꯈꯨꯕꯥꯛ ꯆꯥꯒꯦꯔꯕ? ꯍꯩꯃꯥ, ꯑꯩ ꯐꯨꯒꯦ ꯍꯥꯏꯔꯣ ꯏꯅꯝꯃ? ꯃꯁꯤ ꯇꯁꯦꯡꯅ ꯑꯩꯉꯣꯟꯗ ꯍꯧꯔꯦ꯫ ꯅꯪ ꯉꯁꯤ ꯑꯩ ꯈꯨꯠꯇ ꯁꯤꯒꯦꯔ ꯅꯪ? ꯁꯤꯒꯦꯔꯒ ꯍꯥꯏꯌꯦ, ꯌꯥꯝ ꯀꯤꯖꯩꯀꯣ꯫ ꯍꯣꯏ ꯏꯃꯥ, ꯀꯤꯖꯕꯅ ꯁꯤꯔꯦꯕ꯫ ꯆꯟꯅꯗꯕꯤ, ꯃꯧ ꯆꯟꯅꯗꯕꯤ, ꯆꯦꯡ ꯆꯔꯥꯡꯕ ꯐꯥꯎꯕ ꯈꯞꯄ ꯍꯩꯇꯦ꯫ ꯌꯦꯡꯅꯤꯡꯗꯦꯅꯦ, ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ? ꯆꯠꯈ꯭ꯔꯣ ꯆꯠꯂꯣ, ꯌꯦꯡꯅꯤꯡꯗꯦ꯫ ꯀꯨꯁꯨꯝ, ꯅꯪꯅ ꯉꯁꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯅꯨꯃꯤꯠ ꯊꯥ ꯍꯨꯏꯅ ꯆꯥꯗꯕꯅꯤꯀꯣ꯫ ꯃꯁꯤꯒꯤ ꯆꯞ ꯆꯥꯕ ꯂꯃꯟꯗꯤ ꯑꯩꯅ ꯈꯨꯝꯒꯅꯤ, ꯑꯩꯅ ꯁꯣꯏꯗꯅ ꯈꯨꯝꯒꯅꯤ꯫ ꯅꯪ ꯅꯈꯨꯔꯨ ꯁꯤꯜꯂꯣ꯫ ꯍꯣ ꯃꯧ ꯆꯟꯅꯗꯕꯤ, ꯅꯪꯒ ꯑꯩ ꯃꯥꯟꯅꯖꯅꯤꯡꯗꯦ꯫ ꯅꯪ ꯌꯦꯡꯉꯣ ꯑꯩꯁꯤ꯫ ꯆꯥꯏꯕꯤꯅ ꯐꯠ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯩꯔꯦꯟꯁꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯍꯦ, ꯀꯩꯅꯣ? ꯃꯤ ꯂꯩꯁꯥꯕꯤꯁꯤꯗ ꯅꯪꯅ ꯈꯠꯅꯕ ꯑꯁꯨꯛ ꯌꯥꯝꯅ ꯍꯧꯔꯤꯁꯤ ꯀꯔꯤꯒꯤꯅꯣꯕ? ꯅꯁꯝ ꯈꯔ ꯍꯧꯔꯤꯕꯗꯣ ꯀꯦꯟꯒꯦ ꯍꯥꯏꯔꯤꯔꯕ? ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯂꯩꯔꯦꯟꯁꯅꯥꯗ ꯍꯦꯛꯇ ꯑꯣꯝꯁꯤꯜꯂꯤ꯫ ꯃꯊꯪ ꯃꯊꯪ ꯋꯥ ꯉꯥꯡꯁꯤꯜꯂꯤ ꯂꯩꯔꯦꯟꯁꯅꯥ ꯍꯦꯟꯅ ꯁꯥꯎꯅꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯤꯆꯪ ꯀꯅꯥꯝꯇ ꯂꯩꯇꯦ꯫ ꯃꯍꯥꯛ ꯃꯊꯟꯇꯅ ꯃꯈꯣꯏ ꯃꯌꯥꯝꯒ ꯂꯝꯕꯥ ꯄꯥꯅꯔꯨꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯨ ꯃꯍꯥꯛ ꯈꯪꯏ꯫ ꯑꯗꯨꯅ ꯃꯍꯥꯛ ꯃꯃꯩ ꯂꯩꯕ ꯇꯥꯏ꯫ ꯑꯃꯨꯛꯇꯪ ꯃꯈꯣꯏ ꯄꯨꯝꯕꯗ ꯈꯥꯅ ꯌꯦꯡꯂꯝꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯅꯈꯣꯏ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ꯫ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯂꯩꯔꯦꯟꯁꯅꯥ ꯑꯩꯒꯤ ꯏꯇꯤꯛ ꯁꯣꯏꯗꯅ ꯈꯪꯍꯟꯒꯅꯤ꯫ ꯁꯛꯍꯦꯟꯕꯤꯅ, ꯍꯩ, ꯇꯥꯅꯤꯡꯗꯦ꯫ ꯈꯣꯡꯄꯥꯛꯁꯤꯅ ꯀꯥꯎꯔꯒ ꯇꯥꯜꯂꯣ ꯍꯥꯏꯕ꯭ꯔꯥ ꯅꯪ? ꯆꯠꯂꯣ꯫ ꯃꯅꯦ ꯃꯀꯨꯗ ꯊꯛ ꯈꯥ ꯅꯥꯏꯗꯕ, ꯃꯆꯣ ꯃꯄꯥꯛ ꯅꯥꯏꯗꯕ ꯊꯕꯛ ꯉꯥꯛꯇ ꯈꯟꯗꯨꯅ ꯇꯧꯕ ꯌꯦꯡꯅꯤꯡꯗꯦꯅꯦꯍꯦ꯫ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯝꯇꯒ ꯌꯥꯅꯗ꯭ꯔꯤꯕ, ꯆꯟꯅꯗ꯭ꯔꯤꯕꯗꯣ
ꯆꯟꯅꯕ ꯉꯝꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯕꯗꯤ ꯈꯟꯗꯦ ꯏꯁ ꯑꯗꯨꯒ ꯂꯃꯟ ꯈꯨꯝꯕ ꯀꯥꯏꯅ ꯅꯁꯝꯗꯣ ꯈꯨꯠꯇꯥꯡꯉꯦꯗꯨꯅ ꯍꯥꯏꯅꯤ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯃꯈꯨꯗꯣꯝꯕꯤꯗꯨꯅ ꯊꯤꯟꯗꯨꯅ ꯍꯥꯏꯔꯝꯃꯤ ꯌꯦꯡꯉꯣ ꯌꯦꯡꯉꯣ ꯑꯩꯁꯤꯅꯤ ꯑꯁꯨꯝꯅ ꯁꯥꯎꯅ ꯍꯥꯏꯔꯝꯂꯒ ꯃꯃꯥꯏ ꯂꯩꯗꯨꯅ ꯃꯌꯨꯝ ꯑꯗꯣꯝꯗ ꯃꯍꯥꯛ ꯊꯨꯅ ꯆꯠꯈ꯭ꯔꯦ ꯂꯩꯔꯦꯟꯁꯅꯥ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯑꯣꯏꯅ ꯋꯥ ꯋꯥ ꯅꯣꯛꯏ ꯃꯈꯣꯏꯅ ꯅꯣꯛꯄꯗꯨꯗ ꯂꯩꯃꯤꯟꯅꯗ꯭ꯔꯕꯁꯨ ꯂꯩꯃꯍꯜꯁꯨ ꯃꯌꯨꯝꯗꯒꯤ ꯅꯣꯛꯏ ꯅꯣꯛꯆꯩ ꯍꯥꯏꯖꯩ ꯑꯗꯨꯅꯤꯗꯅ ꯉꯁꯤꯗꯤ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯦ ꯄꯦꯠ ꯑꯩꯅ ꯉꯝꯗꯕꯗꯣ ꯉꯁꯤꯗꯤ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯦꯛꯇ ꯃꯉꯣꯟꯗ ꯉꯥꯡꯂꯦ ꯆꯩꯔꯦ ꯍꯥꯏꯔꯦꯗꯅ ꯅꯨꯡꯉꯥꯏꯔꯦ ꯉꯁꯤꯗꯤ ꯃꯍꯥꯛ ꯃꯌꯥ ꯀꯨꯝꯂꯦ ꯑꯁꯤꯒꯤ ꯃꯧ ꯆꯟꯅꯗꯕꯤꯁꯦ ꯁꯣꯝꯗ ꯁꯥꯎꯅ ꯆꯪꯉꯦꯅꯦ ꯍꯥꯏꯔꯒ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯀꯨꯁꯨꯝꯅ ꯊꯣꯏꯕꯤ ꯍꯩꯕꯤ ꯑꯄꯪꯕꯤ ꯁꯤꯅ ꯊꯣꯛꯍꯟꯒꯦ ꯍꯥꯏꯗꯅ ꯃꯥ ꯆꯪꯉꯛꯄꯗꯨꯗ ꯑꯩꯅ ꯃꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯁꯤꯟꯕ ꯈꯪꯉꯕꯣ ꯇꯧꯁꯤꯟꯅꯩꯅꯦ ꯑꯣ ꯑꯁꯤꯡꯕꯤ ꯅꯪꯒꯤ ꯅꯇꯥꯠꯄꯨ ꯀꯅꯥꯅ ꯈꯪꯖꯅꯤꯒꯦ ꯍꯣ ꯈꯔꯁꯨ ꯈꯪꯕ ꯇꯝꯃꯣ ꯑꯗꯨꯛ ꯌꯥꯝꯅ ꯑꯩꯅ ꯏꯪꯒꯤꯠ ꯇꯧꯔꯤꯕꯗꯨꯕꯨ ꯍꯦꯛ ꯈꯪꯗꯦ ꯍꯥꯏꯕ ꯅꯣꯏꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯈꯪꯃꯟꯗꯦꯗꯀꯣ ꯍꯣꯏ ꯁꯤ ꯌꯥꯔꯦ ꯑꯗꯣ ꯊꯃꯣꯏꯁꯤꯗꯤ ꯄꯦꯜꯂꯦ ꯆꯟꯅꯗꯕꯤ ꯃꯧꯁꯦ ꯃꯌꯥ ꯀꯨꯝꯂꯒ ꯆꯠꯈ꯭ꯔꯦꯕ ꯍꯣ ꯆꯠꯈ꯭ꯔꯦ ꯃꯌꯥꯁꯦ ꯀꯨꯝꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯍꯦꯛꯇ ꯉꯥꯡꯁꯤꯟꯕꯗꯨꯗ ꯃꯃꯥꯏ ꯀꯥꯏꯗꯣ ꯏꯆꯞ ꯉꯥꯡ ꯇꯧꯐꯝ ꯈꯪꯗꯅ ꯃꯍꯥꯛ ꯂꯩꯕꯗꯣ ꯑꯃꯨꯛꯁꯨ ꯃꯇꯧꯗꯨꯒꯤ ꯍꯥꯏꯔꯨꯔꯗꯤ ꯍꯦꯛ ꯅꯨꯡꯉꯥꯏꯕꯤꯗꯦ ꯅꯪ ꯍꯧꯔꯕ ꯅꯪꯅꯦ ꯁꯤꯅꯤꯀꯣ ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯃꯇꯨꯡ ꯃꯅꯥꯎ ꯑꯩꯒꯤ ꯃꯥꯡꯗ ꯁꯨꯡꯍꯥꯏ ꯍꯥꯏꯅꯨ ꯅꯪꯒꯤꯗꯣ ꯃꯥꯕꯨ ꯀꯟꯈꯠꯄ ꯌꯥꯝ ꯃꯥꯜꯂꯦ ꯅꯠꯇꯦ ꯁꯨꯝ ꯍꯥꯏꯕꯅꯦ ꯑꯩꯗꯤ ꯍꯣ ꯁꯨꯝꯗꯣ ꯍꯥꯏꯔꯅꯨ ꯍꯥꯏꯕ ꯍꯣꯏ ꯍꯥꯏꯖꯔꯣꯏ ꯆꯥꯏꯕꯤ ꯍꯣꯏ ꯁꯛꯍꯦꯟꯒꯤ ꯍꯣꯏꯒꯤ ꯀꯥꯡꯕꯨꯁꯨ ꯍꯧꯖꯤꯛꯀꯤ ꯃꯇꯥꯡ ꯑꯗꯨꯗ ꯋꯥ ꯉꯥꯡꯅꯗꯨꯅ ꯋꯥ ꯑꯃꯨꯛ ꯅꯣꯛꯃꯤꯟꯅꯔꯤ ꯅꯨꯄꯤ ꯑꯃꯅ ꯍꯥꯏ ꯑꯩꯅ ꯈꯜꯂꯤꯅꯤ ꯀꯩꯒꯨꯝꯕ ꯍꯦꯛ ꯈꯨꯠꯀ ꯌꯥꯎꯅꯔꯛꯂꯕꯗꯤ ꯇꯨꯡꯗꯒꯤ ꯍꯦꯛꯇ ꯃꯥꯒꯤ ꯃꯁꯝꯗꯣ ꯐꯣꯏꯔꯒ ꯆꯤꯡꯒꯦ ꯇꯧꯅꯤ ꯏꯁ ꯅꯪꯁꯨ ꯋꯥꯈꯜꯒꯗꯤ ꯌꯥꯏꯍꯦ ꯃꯁꯛꯇꯣ ꯌꯥꯝ ꯎꯁꯤꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯍꯧꯖꯤꯛꯇ ꯃꯌꯨꯝ ꯆꯠꯂꯒ ꯃꯁꯝ ꯐꯣꯏꯔꯨꯁꯦ ꯍꯥꯏꯕ꯭ꯔꯣ ꯑꯗꯨꯗꯤ ꯌꯥꯔꯣꯏꯍꯦ ꯁꯤꯕꯨ ꯑꯔꯥꯏꯕ ꯊꯕꯛ ꯇꯧꯅ ꯅꯊꯧꯅꯥꯅ ꯌꯥꯎꯗ꯭ꯔꯤꯕ ꯅꯪ ꯑꯃ ꯑꯗꯨꯏ ꯁꯔꯨꯛ ꯁꯤ ꯍꯋꯥꯏꯁꯤꯡꯁꯦ ꯂꯣꯏꯅꯕ ꯐꯠꯃꯜꯂꯣ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯅꯗꯨꯅ ꯇꯧꯅꯔꯤ ꯃꯊꯧꯁꯤꯡ ꯑꯗꯨꯗ ꯃꯃꯥꯏ ꯑꯃꯨꯛ ꯑꯣꯟꯁꯤꯟꯈ꯭ꯔꯦ ꯂꯩꯔꯦꯟꯁꯅꯥ ꯌꯥꯝ ꯁꯥꯎꯅ ꯊꯨꯃꯣꯛ ꯑꯃꯗ ꯆꯦꯡ ꯈꯔ ꯍꯥꯞꯇꯨꯅ ꯄꯨꯊꯣꯔꯛꯏ ꯃꯗꯨꯕꯨ ꯂꯩꯃꯍꯜꯅ ꯎꯔꯗꯨꯅ ꯍꯥꯏ ꯍꯩ ꯀꯩꯅꯣ ꯃꯗꯨ ꯀꯔꯤꯅꯣ ꯅꯪꯅ ꯄꯨꯊꯣꯔꯛꯂꯤꯕꯗꯨ ꯀꯔꯤꯅꯣ ꯃꯤ ꯆꯦꯡꯅꯤ ꯀꯩꯗꯧꯔꯒꯦ ꯀꯔꯤꯒꯤ ꯆꯦꯡ ꯀꯗꯥꯏꯗ ꯄꯨꯗꯣꯏꯕ ꯅꯪꯗꯤ ꯅꯄꯥꯝꯅ ꯊꯩꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯍꯦꯔꯥ ꯀꯩ ꯋꯥꯉꯥꯡꯅꯣ ꯏꯃꯥ ꯑꯩꯕꯨ ꯀꯔꯝ ꯀꯥꯟꯗ ꯏꯄꯥꯝꯗ ꯄꯣꯠ ꯆꯩ ꯊꯩꯕ ꯌꯥꯎꯈ꯭ꯔꯕꯒꯦ ꯌꯥꯎꯗꯦꯗ ꯏꯃꯧꯗꯤꯅꯦ ꯅꯄꯥꯝꯗꯒ ꯄꯣꯠ ꯆꯩ ꯑꯃꯠꯇ ꯍꯦꯛ ꯊꯩꯗꯦ ꯂꯣꯟꯅ ꯈꯥꯎ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯒ ꯇꯨꯃꯤꯟꯅ ꯄꯨꯕ ꯇꯠ ꯏꯃꯥꯅ ꯀꯔꯤ ꯈꯪꯒꯦ ꯑꯩꯅ ꯀꯗꯥꯏꯗ ꯄꯨꯒꯦ ꯑꯩꯅ ꯆꯥꯛ ꯆꯥꯕꯗ ꯉꯥꯔꯧ ꯑꯣꯏꯅꯕ ꯍꯥꯏꯗꯅ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯑꯌꯥꯏꯕ ꯃꯌꯥꯝ ꯂꯩꯗꯨꯅ ꯄꯨꯔꯛꯀꯅꯤ ꯆꯌꯣꯜ ꯐꯥꯔꯣꯏ ꯂꯣꯏꯈ꯭ꯔꯦꯅ ꯍꯥꯏꯔꯛꯇꯧꯔꯤꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯏꯃꯨꯡꯗꯒ ꯂꯥꯏꯒ ꯂꯩꯔꯕ ꯖꯥꯠꯂꯣ ꯅꯠꯇ꯭ꯔꯒꯅ ꯍꯧꯗꯣꯡꯅꯒ ꯂꯣꯏꯅ ꯆꯥꯕ ꯖꯥꯠꯂꯅꯦ ꯏꯃꯥꯒꯤ ꯋꯥꯉꯥꯡꯗꯣ ꯀꯨꯁꯤ ꯌꯥꯝꯅ ꯌꯥꯎꯃꯜꯂꯤ ꯑꯗꯨꯃꯥꯏꯅ ꯀꯥꯏꯗꯤ ꯌꯥꯝ ꯇꯧꯔꯛꯀꯅꯨ ꯍꯩꯅꯗꯦ ꯑꯩ ꯍꯨꯔꯥꯟꯕꯤꯅꯤꯅ ꯁꯤꯒꯨꯝꯕ ꯋꯥ ꯇꯥꯕ ꯀꯗꯥꯏꯗꯒꯤ ꯍꯩꯅꯔꯅꯤ ꯀꯩꯅꯣ ꯏꯃꯥ ꯑꯩꯕꯨ ꯍꯨꯔꯥꯟꯕꯤ ꯀꯥꯏꯅ ꯍꯦꯛꯇ ꯍꯥꯏꯗꯣ ꯀꯩꯒꯤꯅꯣ ꯏꯃꯥꯒꯤꯗꯣ ꯑꯩ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯅꯪꯅ ꯀꯔꯤ ꯑꯣꯏꯗꯅ ꯑꯩꯅ ꯅꯪꯕꯨ ꯎꯁꯤꯠꯇꯧꯔꯤꯅꯣ ꯏꯃꯥꯒꯤꯁꯦ ꯑꯩꯉꯣꯟꯗ ꯇꯁꯦꯡꯅ ꯍꯧꯔꯦ ꯅꯕꯨꯛꯆꯦꯜꯗꯣ ꯈꯔ ꯐꯥꯗꯣꯛꯑꯣꯅꯦ ꯃꯗꯨꯗꯅꯦ ꯃꯤꯌꯥꯝꯅ ꯅꯪꯕꯨ ꯃꯧ ꯆꯟꯅꯗꯕꯤꯅ ꯍꯥꯏꯅꯕꯤꯔꯤꯗꯣ ꯅꯃꯥꯏꯗꯨ ꯏꯀꯥꯏꯗ꯭ꯔꯣ ꯑꯣ ꯍꯥꯏꯅꯤꯡꯕ ꯃꯈꯩ ꯍꯥꯏꯅꯖꯁꯅꯨ ꯀꯩꯁꯨ ꯍꯦꯛ ꯈꯟꯕꯤꯗꯦ ꯑꯩꯗꯤ ꯀꯩꯝ ꯏꯀꯥꯏꯕꯤꯗꯦ ꯀꯩꯕꯨ ꯏꯀꯥꯏꯗꯣꯏꯕ ꯑꯩꯗꯤ ꯃꯈꯣꯏꯕꯨ ꯀꯔꯤ ꯑꯣꯏꯔꯤꯒꯦ ꯑꯗꯨꯒ ꯏꯃꯥ ꯅꯪꯁꯨ ꯋꯥ ꯉꯥꯡꯕꯗ ꯈꯔ ꯆꯦꯛꯁꯤꯜꯂꯨ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯈꯣꯡꯗꯨ ꯁꯠ ꯊꯥꯡꯉꯤ ꯂꯩꯃꯍꯜꯅ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝꯅ ꯀꯧꯏ ꯍꯥꯏ ꯉꯥꯏꯈꯣ ꯍꯥꯏꯕꯅꯤ ꯅꯪꯅ ꯊꯨꯝꯃꯣꯛ ꯄꯨꯔꯤꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯃꯃꯥꯏ ꯐꯠ ꯂꯩꯁꯤꯜꯂꯛꯇꯨꯅ ꯈꯨꯝꯂꯛꯏ ꯍꯣ ꯆꯦꯡꯅꯤ ꯆꯦꯡ ꯀꯨꯝꯗ꯭ꯔꯤꯐꯥꯎ ꯍꯪꯉꯦ ꯍꯥꯏꯕ ꯀꯩꯅꯣ ꯈꯪꯗꯦ ꯂꯩꯃꯍꯜꯅ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯀꯔꯤꯒꯤ ꯆꯦꯡ ꯀꯗꯥꯏꯗ ꯄꯨꯔꯤꯕ ꯅꯪꯗꯤ ꯍꯣ ꯃꯤ ꯎꯁꯤꯠꯇꯕ ꯌꯥꯝ ꯂꯩꯌꯦ ꯆꯦꯡ ꯃꯔꯨ ꯈꯔꯒꯤꯗꯃꯛꯇ ꯃꯤ ꯑꯃꯕꯨ ꯌꯥꯝ ꯎꯁꯤꯠꯇꯅ ꯋꯥ ꯉꯥꯡꯕ ꯑꯗꯨꯒꯤ ꯆꯦꯡꯁꯤ ꯄꯤꯔꯨꯒꯦ ꯍꯥꯏꯕ ꯀꯅꯥꯗꯅꯣ ꯍꯥꯏꯕ ꯅꯪꯅ ꯆꯦꯡ ꯄꯤꯔꯨꯗꯧꯔꯤꯁꯦ ꯏꯅꯦ ꯊꯥꯕꯂꯩꯗ ꯀꯔꯤꯒꯤ ꯃꯉꯣꯟꯗꯗꯤ ꯆꯦꯡ ꯄꯤꯗꯧꯔꯤꯕ ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯀꯣꯊꯅ ꯃꯈꯥ ꯇꯥꯗꯨꯅ ꯋꯥ ꯍꯪꯉꯤꯁꯤꯕꯣ ꯀꯩ ꯆꯥꯟꯅꯔꯤꯒꯦ ꯍꯥꯏꯕ ꯃꯤꯅ ꯎꯁꯤꯠꯇꯅ ꯉꯥꯡꯂꯛꯄꯒꯤ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯕꯅꯦ ꯍꯩ ꯌꯥꯔꯣꯏ ꯆꯦꯡꯗꯣ ꯑꯃꯨꯛꯇ ꯊꯨꯅ ꯄꯨꯁꯤꯟꯈꯣ ꯄꯤꯕ ꯌꯥꯔꯣꯏꯌꯦ ꯑꯦ ꯀꯩꯅꯣ ꯑꯩꯁꯤꯕꯣ ꯀꯩꯅꯣ ꯏꯃꯥꯅ ꯑꯃꯨꯛ ꯍꯥꯏꯕꯤꯔꯛꯂꯤ ꯋꯥꯐꯝꯁꯤꯕꯣ ꯆꯦꯡꯗꯣ ꯄꯤꯕ ꯌꯥꯔꯣꯏ ꯍꯥꯏꯕꯅꯦ ꯄꯨꯁꯤꯟꯈꯣ ꯍꯥꯏꯕ ꯍꯣ ꯆꯦꯡ ꯈꯔꯁꯤꯒꯤꯗꯃꯛꯇ ꯅꯃꯥꯑꯣꯏꯕꯨ ꯃꯤꯅ ꯌꯥꯝ ꯂꯥꯛꯆꯅ ꯋꯥ ꯉꯥꯡꯉꯦ ꯉꯁꯤ ꯐꯥꯎꯕ ꯍꯤꯡꯂꯛꯄꯁꯤꯗ ꯃꯤ ꯑꯃꯠꯇꯅ ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯂꯛꯄ ꯅꯠꯇ꯭ꯔꯤ ꯉꯝꯁꯨ ꯉꯝꯂꯣꯏ
ꯊꯨꯠ ꯂꯥꯎꯕ ꯆꯦꯡ ꯃꯔꯨ ꯈꯔꯒꯤꯗꯃꯛꯇ ꯑꯩꯕꯨ ꯑꯆꯧ ꯑꯟꯊꯅ ꯋꯥ ꯉꯥꯡꯕ ꯑꯩ ꯌꯥꯝ ꯄꯦꯟꯗ꯭ꯔꯤꯕꯅꯤ ꯆꯦꯡ ꯑꯁꯦ ꯑꯩ ꯁꯤꯡꯗꯣꯛꯀꯅꯤ ꯍꯩ ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯤꯉꯩ ꯑꯁꯤꯗꯅꯦ ꯏꯔꯦꯟꯖꯅ ꯃꯗꯨ ꯄꯨꯁꯤꯟꯈꯣ ꯃꯗꯨꯅ ꯑꯐꯕ ꯑꯣꯏꯅꯤꯀꯣ ꯀꯔꯤꯅꯤ ꯃꯥꯅ ꯈꯜꯂꯤꯕꯁꯤꯕꯣ ꯑꯩꯅ ꯃꯈꯣꯏꯗ ꯆꯠꯂꯒ ꯆꯦꯡ ꯈꯔ ꯈꯞꯂꯨꯔꯦ ꯁꯣꯏꯗꯅ ꯈꯔ ꯃꯈꯥꯗ ꯇꯥꯊꯣꯛꯈ꯭ꯔꯦ ꯆꯦꯡ ꯃꯔꯨ ꯈꯔ ꯃꯈꯥꯗ ꯇꯥꯈꯤꯕꯒꯤꯗꯃꯛꯇꯅꯤ ꯏꯅꯦꯅꯩꯕꯨ ꯃꯌꯥꯝ ꯃꯃꯥꯡꯗꯨꯗ ꯃꯤ ꯑꯃꯗ ꯉꯥꯡꯗꯧ ꯋꯥꯗꯒꯤꯅ ꯁꯥꯊꯤꯅ ꯍꯥꯏꯔꯤ ꯑꯩꯕꯨ ꯃꯥꯅ ꯎꯁꯤꯠꯇꯕ ꯑꯃ ꯌꯥꯎꯔꯦꯕ ꯇꯥꯈꯤꯕ ꯆꯦꯡ ꯑꯗꯨꯗꯒꯤ ꯁꯔꯨꯛ ꯑꯅꯤ ꯍꯦꯜꯂꯒꯅꯤ ꯑꯩꯅ ꯄꯤꯔꯣꯏꯗꯣꯏꯁꯦ ꯑꯃꯨꯛ ꯂꯩꯃꯍꯜꯅ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯄꯤꯒꯦ ꯍꯥꯏꯔꯒꯅꯅꯦ ꯅꯪ ꯅꯁꯥꯒꯤ ꯅꯔꯟꯗꯒꯤ ꯄꯤꯖꯧ ꯃꯗꯨꯗꯤ ꯑꯩꯒꯤ ꯆꯦꯡꯅꯤ ꯑꯩꯒꯤ ꯂꯧꯐꯝꯗꯒꯤ ꯂꯣꯛꯄ ꯐꯧꯅ ꯇꯛꯄ ꯆꯦꯡ ꯀꯩꯅꯣ ꯑꯩꯁꯤꯕꯣ ꯏꯃꯥꯒꯤ ꯋꯥꯉꯥꯡꯗꯨꯕꯨ ꯀꯩꯅꯣ ꯑꯩꯁꯤꯕꯨ ꯌꯨꯝ ꯑꯁꯤꯒꯤ ꯃꯤ ꯅꯠꯇꯕ꯭ꯔꯣ ꯃꯗꯨꯗꯤ ꯏꯕꯦꯝꯃ ꯃꯇꯥꯡ ꯃꯇꯥꯡꯒꯤ ꯋꯥꯅꯤ ꯑꯩꯒꯤ ꯁꯔꯨꯛꯇꯒꯤ ꯄꯨꯊꯣꯛꯂꯒꯅꯦ ꯃꯤꯉꯣꯟꯗ ꯄꯤꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯇꯥꯕ ꯌꯥꯕ ꯑꯣꯏꯔꯤꯕ ꯋꯥꯔꯥꯏꯕ ꯍꯥ ꯏꯃꯥ ꯅꯪꯗꯤ ꯅꯄꯨꯛꯆꯦꯜ ꯌꯥꯝ ꯄꯤꯛꯏꯅ ꯌꯥꯝ ꯊꯤꯅ ꯄꯤꯛꯏ ꯅꯍꯥꯟꯒꯤ ꯈꯪꯗꯦ ꯅꯄꯨꯛꯁꯦ ꯌꯥꯝ ꯄꯤꯛꯑꯦꯕ ꯅꯪꯗꯤ ꯍꯥ ꯍꯥꯏꯔꯤꯕ ꯅꯪꯗꯤ ꯅꯄꯨꯛꯁꯦ ꯌꯥꯝꯅ ꯆꯥꯎꯕ ꯃꯤꯔꯣ ꯀꯥꯟꯅꯔꯣꯏ ꯃꯗꯨ ꯑꯩꯒꯤ ꯏꯔꯜ ꯑꯩꯒꯤ ꯑꯣꯏꯕ ꯏꯔꯜ ꯑꯃꯠꯇꯅꯦ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯄ ꯌꯥꯔꯣꯏ ꯌꯥꯝ ꯊꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯣ ꯑꯩꯁꯤꯕꯨ ꯏꯃꯨꯡꯁꯤꯒꯤ ꯃꯤ ꯅꯠꯇꯕꯗꯧꯅ ꯋꯥ ꯉꯥꯡꯕ ꯐꯩꯌꯦꯕ ꯐꯩ ꯍꯥꯏꯔꯤꯕꯁꯤꯡ ꯀꯅꯥꯅ ꯉꯝꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯅꯤ ꯑꯩꯗꯤ ꯃꯁꯤ ꯄꯤꯅꯤ ꯍꯥꯏꯕ ꯄꯨꯊꯣꯔꯛꯂꯕꯅꯤꯅ ꯄꯤꯗꯨꯅ ꯁꯨꯛꯇꯣꯛ ꯍꯦꯛꯇꯣꯛꯑꯣꯏ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯅꯪꯅ ꯉꯝꯂꯒ ꯄꯤꯔꯨꯁꯨꯗꯅ ꯄꯤꯔꯨꯅꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯃꯈꯣꯡ ꯊꯥꯡꯈꯤ ꯂꯩꯃꯥꯜꯅ ꯌꯥꯝꯅ ꯁꯥꯎꯅ ꯐꯠ ꯇꯥꯟꯅꯗꯨꯅ ꯃꯃꯧ ꯅꯨꯄꯤꯅ ꯄꯥꯏꯔꯤꯕ ꯆꯦꯡ ꯌꯥꯎꯕ ꯊꯨꯝꯃꯣꯛ ꯑꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯌꯥꯅꯤ ꯃꯨꯜꯂꯒ ꯆꯤꯡꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯃꯃꯧ ꯅꯨꯄꯤꯅꯁꯨ ꯀꯟꯅ ꯄꯥꯏꯈꯤꯕꯅ ꯍꯦꯛꯇ ꯃꯨꯟꯅꯕ ꯉꯝꯗꯦ ꯃꯅꯦꯝꯒꯤ ꯃꯇꯧ ꯑꯗꯨꯗ ꯂꯩꯔꯦꯟ ꯁꯅꯥꯅ ꯍꯥꯏ ꯍꯦꯛꯇ ꯆꯤꯡꯉꯦ ꯍꯥꯏꯕ ꯃꯨꯟꯅꯕ ꯇꯧꯋꯦꯕ ꯃꯁꯤꯕꯨ ꯀꯔꯝꯕ ꯃꯅꯦꯝꯅꯣ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯦ ꯊꯥꯗꯣꯛꯑꯣ ꯀꯔꯤ ꯇꯧꯕꯒꯤ ꯊꯥꯗꯣꯛꯄ ꯅꯪ ꯑꯣꯏꯅ ꯊꯥꯗꯣꯛꯑꯣ ꯌꯥꯝ ꯊꯨꯅ ꯊꯥꯗꯣꯛꯑꯣ ꯑꯩꯅ ꯍꯥꯏꯕ ꯋꯥꯒꯤ ꯃꯌꯣꯛꯇ ꯀꯥꯏꯁꯨ ꯂꯩꯕ ꯁꯥꯔꯗꯅ ꯌꯥꯝ ꯊꯨꯅ ꯊꯥꯗꯣꯛꯑꯣ ꯅꯪ ꯇꯁꯦꯡꯅ ꯍꯧꯔꯦ ꯏꯃꯥ ꯑꯩꯉꯣꯟꯗ ꯇꯁꯦꯡꯅ ꯅꯪ ꯍꯧꯔꯦꯕ ꯍꯧꯕ ꯍꯧꯗꯕ ꯊꯥꯗꯣꯛꯑꯣ ꯑꯩꯒꯤ ꯄꯣꯠꯅꯥꯝꯇ ꯑꯩꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅꯅꯦ ꯃꯤꯉꯣꯟꯗ ꯄꯤꯕ ꯌꯥꯔꯣꯏ ꯑꯩꯗꯤ ꯄꯤꯅꯤ ꯍꯥꯏꯅ ꯂꯦꯞꯈ꯭ꯔꯦ ꯄꯤꯗꯨꯅ ꯇꯣꯛꯑꯣꯏ ꯑꯗꯨꯝꯅ ꯂꯥꯎꯅꯗꯨꯅ ꯊꯨꯝꯃꯣꯛ ꯑꯗꯨꯕꯨ ꯆꯤꯡꯅꯕꯗ ꯃꯈꯨꯠꯇꯒꯤ ꯐꯠ ꯅꯥꯟꯊꯣꯛꯇꯨꯅ ꯊꯨꯝꯃꯣꯛ ꯑꯗꯨ ꯃꯈꯥꯗ ꯇꯥꯈ꯭ꯔꯦ ꯇꯥꯈꯤꯕꯗꯨꯗ ꯌꯥꯎꯔꯝꯕ ꯆꯦꯡ ꯃꯈꯩꯁꯨ ꯂꯩꯃꯥꯏꯗ ꯂꯣꯏꯅ ꯍꯩꯗꯣꯛꯈ꯭ꯔꯦ ꯆꯦꯡ ꯑꯗꯨꯅ ꯉꯧꯔꯣꯛ ꯉꯧꯅ ꯃꯈꯥꯗ ꯇꯥꯕꯗꯨꯕꯨ ꯎꯔꯒ ꯂꯩꯃꯍꯜ ꯊꯣꯏꯅ ꯍꯦꯟꯅ ꯁꯥꯎꯈ꯭ꯔꯦ ꯁꯤ ꯀꯔꯤ ꯁꯥꯔꯦ ꯃꯁꯤ ꯀꯔꯤ ꯁꯥꯔꯒꯦꯕ ꯂꯣꯏꯅ ꯍꯩꯗꯣꯛꯄ ꯅꯄꯣꯠꯁꯨ ꯅꯠꯇꯅ ꯅꯄꯣꯠ ꯁꯥꯅꯤꯡꯕ ꯅꯍꯥꯟ ꯃꯈꯩ ꯑꯩ ꯁꯥꯎꯅꯤꯡ ꯄꯨꯝꯕꯅꯦ ꯈꯥꯡꯗꯨ ꯂꯥꯛꯄ ꯉꯁꯤꯗꯤ ꯌꯦꯡꯅꯕ ꯇꯥꯏ ꯅꯁꯝ ꯑꯗꯣ ꯈꯨꯠꯗꯥꯡꯒꯤꯂꯒ ꯍꯥꯏꯔꯒꯦꯍꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯁꯝ ꯑꯗꯨꯕꯨ ꯂꯥꯡꯗꯨꯅ ꯍꯦꯛꯇ ꯐꯣꯏꯈ꯭ꯔꯦ ꯂꯩꯔꯦꯟ ꯁꯅꯥꯅ ꯇꯁꯦꯡꯅ ꯁꯝꯒ ꯐꯣꯏꯔꯦꯅꯦꯍꯦ ꯑꯁꯤ ꯑꯌꯣ ꯍꯤꯡꯆꯥꯕꯤ ꯁꯝ ꯀꯥꯏꯁꯦ ꯑꯝꯇ ꯌꯥꯔꯣꯏ ꯊꯥꯗꯣꯛ ꯍꯥꯏꯕꯅꯦ ꯍꯥꯏ ꯃꯧ ꯆꯠꯅꯗꯕꯤ ꯄꯨꯛꯆꯦꯜ ꯄꯤꯛꯄꯤ ꯅꯪ ꯉꯁꯤꯗꯤ ꯅꯄꯨꯛꯆꯦꯜ ꯑꯗꯨ ꯆꯨꯝꯗ꯭ꯔꯤ ꯃꯈꯩ ꯐꯨꯕ ꯇꯥꯔꯦ ꯉꯁꯤꯗꯤ ꯅꯪꯕꯨꯅꯦ ꯑꯩꯅ ꯋꯥꯔꯛꯀꯦ ꯍꯤꯡꯆꯥꯕꯤ ꯊꯥꯗꯣꯛ ꯍꯥꯏꯕꯅꯦ ꯂꯩꯀꯥꯏ ꯃꯅꯦꯝꯅ ꯃꯃꯧ ꯐꯨꯔꯦ ꯍꯣꯏ ꯂꯩꯀꯥꯏ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯣ ꯂꯩꯃꯍꯜꯅ ꯂꯩꯖꯕꯤ ꯊꯥꯕ ꯃꯈꯩ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯁꯝ ꯑꯗꯨꯕꯨ ꯐꯣꯏ ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯎꯅꯕꯒꯤ ꯈꯣꯟꯖꯦꯜꯗꯨ ꯌꯨꯝꯊꯪꯅꯕꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯃꯈꯣꯏꯁꯨ ꯂꯣꯏꯅ ꯇꯥꯔꯤꯕꯅꯤ ꯊꯕꯛ ꯇꯧꯕꯗꯨꯒ ꯇꯧꯊꯣꯛꯂꯒ ꯃꯃꯥꯏ ꯊꯥꯡꯒꯠꯇꯨꯅ ꯃꯈꯣꯏꯗ ꯂꯣꯏꯅ ꯌꯦꯡꯂꯒ ꯂꯩ ꯑꯗꯨꯝꯅ ꯈꯠꯅꯔꯛꯄꯗꯨꯗꯗꯤ ꯃꯈꯣꯏꯁꯨ ꯌꯦꯡꯗꯨ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯈꯥꯝꯗꯣꯛꯍꯧꯗ꯭ꯔꯕꯗꯤ ꯐꯤꯕꯝ ꯑꯃ ꯇꯥꯔꯣꯏ ꯍꯥꯏꯅ ꯈꯟꯗꯨꯅ ꯆꯦꯟꯁꯤꯟꯅꯔꯛꯏ ꯉꯁꯥꯏꯗꯒꯤ ꯇꯥꯟꯖꯥ ꯑꯃ ꯂꯨꯝꯂꯝꯕ ꯁꯛꯍꯦꯟꯕꯤꯅ ꯃꯇꯥꯡ ꯆꯥꯔꯦ ꯈꯟꯗꯨꯅ ꯇꯨꯡꯗꯒꯤ ꯍꯦꯛꯇ ꯂꯩꯔꯦꯟ ꯁꯅꯥꯒꯤ ꯃꯁꯝ ꯑꯗꯨꯕు ꯐꯣꯏꯗꯨꯅ ꯆꯤꯡꯉꯤ ꯊꯥꯕꯂꯩꯅ ꯍꯥꯏ ꯂꯩꯃꯍꯜ ꯅꯪꯕꯨ ꯌꯥꯔꯦꯅꯤ ꯅꯪꯕꯣ ꯌꯥꯔꯦ ꯇꯣꯛꯑꯣ ꯈꯔ ꯐꯣꯏꯔꯕꯗꯤ ꯌꯥꯔꯦ ꯁꯤ ꯇꯣꯛꯑꯣ ꯂꯩꯀꯥꯏ ꯀꯨꯝꯍꯩ ꯑꯣꯏꯕ ꯇꯥꯔꯦ ꯃꯍꯥꯛꯅ ꯁꯤꯗ ꯂꯩꯕꯗꯒꯤ ꯑꯩ ꯑꯁꯦ ꯋꯥꯔꯕꯅꯤ ꯑꯁꯨꯛ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯐꯠꯇꯕ ꯃꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯑꯩ ꯑꯗꯨꯕꯨꯕ ꯌꯥꯔꯦ ꯍꯥꯏꯕ ꯐꯖꯅ ꯍꯥꯏꯔꯒ ꯌꯥꯕ ꯉꯥꯛꯇꯅꯤ ꯁꯤ ꯇꯣꯛꯑꯣ ꯍꯥꯏꯗꯨꯅ ꯅꯝꯗꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯈꯥꯝꯗꯣꯛꯄꯤꯔꯤ ꯊꯥꯕꯂꯩꯅ ꯂꯩꯔꯦꯟ ꯁꯅꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯅꯪꯕꯨ ꯈꯤꯇꯗꯤ ꯋꯥꯈꯜ ꯇꯥꯎ ꯀꯩꯗꯧꯒꯦ ꯏꯕꯦꯝꯃ ꯁꯤꯕꯨ ꯂꯦꯝꯖꯔꯤꯕ ꯊꯕꯛꯂꯣ ꯅꯅꯦꯝꯅ ꯀꯣꯟꯅ ꯍꯥꯏꯕ ꯋꯥꯁꯨ ꯅꯪꯅ ꯁꯨꯛꯂꯧ ꯂꯧꯗꯦ ꯃꯊꯣꯡ ꯆꯥꯗꯕ ꯊꯕꯛ ꯉꯥꯛꯇ ꯇꯧꯗꯨꯅ ꯍꯦꯛ ꯂꯩꯕ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯅꯪꯕꯨ ꯎꯕꯒ ꯃꯧ ꯆꯠꯅꯗꯕꯤꯅ ꯍꯥꯏꯕꯤꯔꯤꯕꯁꯦ ꯅꯪꯕꯨ ꯈꯤꯇꯗꯤ ꯏꯀꯥꯏꯕ ꯈꯪꯉꯨ ꯀꯩꯗꯧꯒꯦ ꯏꯕꯦꯝꯃ ꯋꯥꯈꯜ ꯇꯥꯎꯀꯣ ꯅꯪ ꯋꯥꯈꯜ ꯇꯥꯎ ꯍꯥꯏꯔꯤꯕꯁꯦ ꯍꯥꯏꯕꯒ ꯇꯧꯕꯒ ꯂꯩꯔꯦꯟ ꯁꯅꯥ ꯃꯑꯣꯡ ꯑꯃꯗ ꯃꯅꯦꯝꯕꯨ ꯌꯦꯡꯗꯨꯅ ꯑꯇꯞꯄ ꯑꯃꯦꯡꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯍꯥꯏꯔꯛꯏ ꯏꯃꯥ ꯅꯃꯧ ꯂꯥꯟꯈ꯭ꯔꯦ ꯆꯠꯍꯩꯗꯕ ꯁꯥꯖꯠ ꯂꯤꯆꯠ ꯀꯌꯥ ꯑꯃ ꯏꯅꯦꯝ ꯏꯀꯨꯒꯤ ꯃꯐꯝꯗ ꯑꯩꯅ ꯆꯠꯈ꯭ꯔꯦ ꯅꯃꯧ ꯇꯁꯦꯡꯅ ꯂꯥꯟꯈ꯭ꯔꯦ ꯏꯃꯥ ꯅꯃꯧꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯅꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯅꯦꯝꯒꯤ ꯃꯈꯣꯡꯗ ꯇꯨꯗꯨꯅ ꯀꯞꯈ꯭ꯔꯦ
ꯃꯇꯧ ꯑꯗꯨꯗ ꯂꯩꯃꯍꯜ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯈꯨꯠ ꯑꯅꯤꯅ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯔꯤꯡꯁꯨꯝ ꯑꯗꯨꯗ ꯄꯥꯏꯗꯨꯅ ꯁꯤ ꯍꯧꯒꯠꯂꯨ ꯑꯗꯨꯝꯅ ꯇꯧꯍꯩꯗꯦ ꯁꯤ ꯍꯧꯒꯠꯂꯨꯁꯤ ꯍꯥꯏꯔꯒ ꯆꯤꯡꯈꯠꯄꯤ ꯂꯩꯔꯦꯟ ꯁꯅꯥꯅ ꯀꯞꯂꯤ ꯑꯩ ꯑꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯩꯕꯨ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯑꯩꯕꯨ ꯐꯠꯇꯕ ꯃꯤꯁꯦ ꯉꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯑꯅꯤ ꯁꯨꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯗꯦ ꯏꯃꯥ ꯅꯃꯧ ꯂꯥꯟꯈ꯭ꯔꯦ ꯅꯃꯧꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯅꯤ ꯏꯃꯥꯅ ꯅꯪꯕꯨ ꯉꯥꯡꯕꯤꯔꯕꯅꯦ ꯁꯦ ꯀꯞꯂꯅꯨ ꯁꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯌꯥꯝ ꯀꯞꯂꯤꯕꯕꯣ ꯀꯞꯂꯅꯨ ꯏꯃꯥ ꯂꯩꯔꯤꯕꯁꯤꯗꯤ ꯏꯃꯥ ꯃꯅꯤ ꯃꯃꯧ ꯃꯈꯣꯏꯅꯤ ꯀꯣꯟꯅꯗꯨꯅ ꯀꯞꯃꯤꯟꯅꯩ ꯈꯪꯉꯦ ꯈꯪꯍꯧꯗꯅ ꯂꯩꯔꯦꯟ ꯁꯅꯥꯗꯣ ꯃꯈꯜ ꯇꯥꯔꯛꯈ꯭ꯔꯦ ꯀꯨꯁꯨꯝꯅ ꯍꯥꯏ ꯏꯅꯝꯃ ꯀꯞꯂꯅꯨꯁꯦ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯁꯣꯝꯗ ꯊꯕꯛ ꯑꯣꯏꯅ ꯇꯧꯔꯨꯁꯦ ꯊꯕꯛ ꯌꯥꯝꯅ ꯋꯥꯠꯂꯤ ꯅꯨꯃꯤꯠ ꯇꯥꯈꯤꯕꯅꯕꯨ ꯍꯟꯕ ꯇꯥꯔꯦ ꯍꯌꯦꯡ ꯍꯥꯎꯅ ꯆꯥꯅꯕ ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯏꯅꯝꯃ ꯂꯥꯛꯑꯣꯁꯦ ꯑꯩꯈꯣꯏꯁꯨ ꯏꯅꯝꯃꯗ ꯌꯥꯝꯅꯗꯤ ꯂꯥꯟꯈ꯭ꯔꯦ ꯏꯅꯝꯃ ꯑꯩꯈꯣꯏꯗ ꯁꯥꯎꯅꯨꯀꯣ ꯂꯩꯃꯍꯜꯅ ꯃꯃꯧ ꯅꯨꯄꯤꯗ ꯍꯥꯏ ꯆꯠꯂꯣ ꯃꯈꯣꯏꯒꯅꯦ ꯊꯕꯛ ꯄꯨꯟꯅ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯨꯔꯣ ꯏꯃꯥ ꯆꯠꯂꯣꯅꯦ ꯀꯨꯁꯨꯝꯅ ꯂꯩꯔꯦꯟ ꯁꯅꯥꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯂꯥꯛꯑꯣ ꯁꯤꯅꯝꯃ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯁꯥꯔꯒ ꯊꯕꯛ ꯇꯧꯔꯨꯁꯦꯕ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯈ꯭ꯔꯦ ꯂꯩꯃꯍꯜ ꯑꯃꯗꯤ ꯊꯥꯕꯜꯂꯩ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯦꯟ ꯁꯅꯥꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯌꯦꯡꯖꯔꯒ ꯃꯊꯃꯣꯏ ꯑꯃꯗꯤ ꯃꯆꯤꯟꯕꯥꯜꯗ ꯍꯔꯥꯎꯅ ꯅꯣꯛꯆꯔꯝꯃꯤ